ꯑꯍꯥꯟꯕꯃꯛꯇꯗ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯌꯥꯝꯕꯨ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯃꯤꯔꯥ ꯊꯣꯛꯆꯣꯝꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯅꯨꯡꯉꯥꯏꯔꯕ ꯐꯨꯡꯒꯥ ꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯊꯥꯕꯤꯔꯛꯄꯅ ꯃꯥꯏꯄꯥꯛꯄꯤ ꯆꯅꯨ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯖꯔꯤ꯫ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯊꯥꯏꯅ ꯃꯃꯥꯡꯉꯩ ꯃꯇꯝ ꯑꯃꯗ ꯄꯨꯊꯤꯕ ꯀꯧꯕ ꯅꯨꯄꯥ ꯑꯃꯅ ꯂꯩꯕꯥꯛ ꯑꯃꯗ ꯅꯤꯡꯊꯧ ꯑꯣꯏꯗꯨꯅ ꯄꯥꯜꯂꯝꯃꯤ꯫ ꯅꯤꯡꯊꯧ ꯄꯨꯊꯤꯕꯒꯤ ꯃꯁꯛ ꯌꯥꯝꯅ ꯊꯤꯕ ꯑꯃꯨꯕ ꯀꯧꯕ ꯃꯕꯨꯛꯆꯦꯜ ꯌꯥꯝꯅ ꯁꯦꯡꯕ ꯃꯅꯥꯏ ꯑꯃ ꯂꯩꯔꯝꯃꯤ꯫ ꯅꯤꯡꯊꯧ ꯄꯨꯊꯤꯕꯅ ꯃꯅꯥꯏ ꯑꯃꯨꯕ ꯑꯗꯨꯅ ꯄꯨꯛꯆꯦꯜ ꯁꯦꯡꯖꯕ ꯑꯗꯨꯗ ꯌꯥꯝꯅ ꯂꯨꯅ ꯇꯧꯔꯝꯃꯤ꯫ ꯊꯝꯕꯧꯅ "ꯑꯩꯈꯣꯏꯒꯤ ꯅꯤꯡꯊꯧ ꯑꯁꯤꯅ ꯁꯛꯊꯤꯕ ꯑꯃꯨꯕ ꯑꯁꯤꯕꯨ ꯑꯁꯨꯛ ꯂꯨꯅ ꯈꯜꯂꯤꯕꯁꯤꯕꯨ ꯀꯔꯤꯒꯤꯅꯣ ꯈꯪꯗꯦꯅꯦ꯫ ꯄꯨꯛꯆꯥꯎꯅ "ꯀꯔꯤꯒꯤ ꯑꯣꯏꯅꯤꯒꯦ? ꯃꯥꯗꯤ ꯃꯁꯛ ꯊꯤꯔꯕꯅꯤ나 ꯇꯧꯁꯤꯟꯅꯕ ꯇꯥꯕꯅꯤ꯫ ꯍꯣꯏꯅꯦ, ꯆꯨꯝꯃꯤꯅꯦ ꯑꯗꯨꯁꯨ꯫ ꯃꯥꯒꯤ ꯃꯁꯛ ꯑꯁꯤꯗꯗꯤ ꯀꯅꯥꯅ ꯃꯥꯕꯨ ꯂꯣꯏꯅꯕ ꯄꯥꯝꯕꯤꯅꯦ? ꯑꯗꯨꯅꯤ ꯃꯤꯅ ꯂꯣꯏꯅꯅꯤꯡꯂꯣꯏ ꯈꯪꯕꯅ ꯏꯅꯤꯡꯊꯧꯒꯤ ꯃꯅꯥꯛꯇ ꯎꯔꯨ ꯎꯔꯨ ꯂꯩꯁꯤꯟꯗꯨꯅ ꯂꯩꯔꯤꯁꯦ." ꯑꯁꯤ ꯍꯥꯏꯗꯨꯅ ꯀꯣꯅꯨꯡꯗ ꯊꯕꯛ ꯁꯨꯕ ꯑꯅꯤꯈꯛꯇꯨ ꯑꯃꯨꯕꯒꯤ ꯃꯔꯝꯗ ꯋꯥꯔꯤ ꯁꯥꯔꯝꯃꯤ꯫ ꯃꯇꯝꯗꯨꯗ ꯃꯈꯣꯏ ꯑꯅꯤꯅ ꯋꯥꯔꯤ ꯁꯥꯔꯤꯉꯩꯗ ꯀꯣꯅꯨꯡ ꯄꯥꯟꯅꯕ ꯇꯣꯃꯥꯜꯗꯨ ꯃꯈꯣꯏ ꯑꯅꯤꯗ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯇꯣꯃꯥꯜꯅ "ꯅꯈꯣꯏ ꯑꯅꯤꯅ ꯅꯨꯡꯇꯤ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯊꯕꯛꯇꯒꯤ ꯂꯩꯊꯣꯛꯇꯧꯒꯤ ꯍꯣꯠꯅꯔꯤꯕꯁꯤ ꯀꯔꯤꯒꯤꯅꯣ?" ꯊꯝꯕꯧꯅ "ꯗꯥꯗꯥ, ꯂꯩꯊꯣꯛꯄ ꯅꯠꯇꯦ. ꯋꯥꯃꯟꯗꯅ ꯉꯥꯏꯍꯥꯛ ꯄꯣꯊꯥꯁꯤ ꯍꯥꯏꯅ ꯊꯣꯛꯂꯛꯄꯅꯤ." "ꯅꯈꯣꯏ ꯑꯅꯤ ꯄꯣꯊꯥꯕ ꯌꯥꯝꯅ ꯄꯥꯝꯕ꯭ꯔꯣ? ꯀꯣꯅꯨꯡꯁꯤꯗ ꯃꯤꯅꯥꯏ ꯑꯣꯏꯅ ꯂꯩꯔꯤꯅ ꯍꯥꯏꯁꯤ ꯀꯥꯎꯗꯕ ꯐꯩ. ꯄꯣꯊꯥꯕ ꯌꯥꯝꯅ ꯄꯥꯝꯂꯗꯤ ꯅꯄꯨꯟꯁꯤ ꯆꯨꯞꯄ ꯄꯣꯊꯥꯍꯟꯖꯅꯤ." ꯑꯁꯤ ꯍꯥꯏꯗꯨꯅ ꯇꯣꯃꯥꯜꯅ ꯃꯈꯣꯏ ꯑꯅꯤꯗ ꯊꯤꯅ ꯆꯩꯔꯝꯃꯤ꯫ ꯃꯈꯣꯏ ꯑꯅꯤꯁꯨ ꯇꯣꯃꯥꯜꯅ ꯆꯩꯔꯛꯄ ꯑꯗꯨꯗ ꯃꯃꯥꯏ ꯅꯣꯟꯊꯗꯨꯅ ꯇꯨꯃꯤꯟꯅ ꯂꯦꯞꯂꯒ ꯂꯩꯔꯝꯃꯤ꯫ "ꯈꯔ ꯍꯦꯛ ꯍꯥꯏꯔꯨꯔꯒꯅ ꯇꯨꯊꯁꯤꯟꯅꯗꯅ ꯂꯩꯔꯅꯤ. ꯑꯗꯨꯒ ꯍꯦꯛ ꯂꯩꯊꯣꯛꯈꯤꯕꯒ ꯊꯣꯛꯑꯕ ꯑꯃ ꯍꯦꯛꯇ ꯇꯧ. ꯅꯁꯛꯁꯤꯡꯗꯨ ꯌꯦꯡꯅꯤꯡꯗꯦ. ꯆꯠꯂꯨ ꯆꯠꯂꯨ, ꯅꯊꯧ ꯇꯧ. ꯁꯠ ꯂꯣꯏꯁꯤꯜꯂꯨꯁꯣ." "ꯍꯣꯏ ꯈꯨꯔꯥ." ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯑꯅꯤꯗꯨ ꯇꯍꯥ ꯆꯦꯟꯈꯤꯔꯝꯃꯤ꯫ ꯇꯣꯃꯥꯜꯁꯨ ꯃꯈꯣꯏ ꯑꯅꯤꯅ ꯆꯠꯈꯤꯕꯗꯨꯗ ꯑꯇꯩ ꯊꯕꯛ ꯁꯨꯕ ꯃꯌꯥꯝ ꯑꯃ ꯌꯦꯡꯁꯤꯜꯂꯨꯒꯦ ꯍꯥꯏꯅ ꯆꯠꯈꯤꯔꯝꯃꯤ꯫ ꯑꯁꯣꯝꯗꯅ ꯑꯆꯥꯟꯕ ꯑꯃꯨꯕꯗꯤ ꯅꯤꯡꯊꯧ ꯄꯨꯊꯤꯕꯅ ꯀꯣꯅꯨꯡꯒꯤ ꯂꯩꯀꯣꯜꯒꯤ ꯂꯩ ꯃꯌꯥꯝꯗꯨ ꯏꯁꯤꯡ ꯆꯥꯏꯌꯨ ꯍꯥꯏꯅ ꯀꯟꯅ ꯏꯁꯤꯡ ꯆꯥꯏꯔꯝꯃꯤ꯫ ꯇꯣꯝꯕꯅ "ꯇꯥꯃꯨꯕ, ꯅꯪꯕꯨ ꯉꯁꯥꯏꯗꯒꯤ ꯁꯨꯛꯂꯦꯞ ꯂꯦꯞꯇꯅ ꯏꯁꯤꯡ ꯆꯥꯏꯔꯤꯗꯨ ꯋꯥꯗ꯭ꯔꯣ? ꯉꯥꯏꯍꯥꯛꯇꯁꯨ ꯄꯣꯊꯥꯎꯗꯅ." ꯑꯃꯨꯕꯅ "ꯇꯣꯝꯕ, ꯏꯅꯤꯡꯊꯧꯅ ꯁꯤꯟꯅꯔꯛꯂꯤꯕ ꯊꯧꯒꯥꯏꯁꯦ ꯂꯣꯏꯗꯅ ꯄꯣꯊꯥꯕ ꯌꯥꯕ ꯅꯠꯇꯦꯅꯦ." "ꯇꯥꯃꯨꯕ, ꯉꯥꯏꯍꯥꯛ ꯄꯣꯊꯥꯕꯗ ꯏꯅꯤꯡꯊꯧꯅ ꯎꯗꯧꯕꯁꯨ ꯅꯠꯇꯕꯗꯨꯗ." "ꯇꯣꯝꯕ, ꯏꯅꯤꯡꯊꯧꯅ ꯎꯗ꯭ꯔꯕꯁꯨ ꯃꯅꯥꯏ ꯑꯃ ꯑꯣꯏꯅ ꯏꯅꯤꯡꯊꯧꯒꯤ ꯌꯥꯊꯪ ꯍꯤꯛꯇꯣꯛꯄꯗꯨ ꯑꯩ ꯄꯥꯝꯗꯦꯅꯦ." ꯑꯁꯤ ꯍꯥꯏꯗꯨꯅ ꯑꯃꯨꯕꯗꯨ ꯂꯩ ꯃꯌꯥꯝꯗꯨ ꯏꯁꯤꯡ ꯆꯥꯏꯕ ꯂꯦꯞꯂꯝꯗꯦ꯫ ꯇꯣꯝꯕꯁꯨ ꯑꯃꯨꯕꯅ ꯃꯥꯒꯤ ꯋꯥꯗꯨ ꯊꯧꯑꯣꯏꯗꯕ ꯑꯗꯨꯗ ꯃꯐꯝ ꯑꯗꯨꯗꯒꯤ ꯇꯨꯃꯤꯟꯅ ꯊꯣꯛꯈꯤꯔꯝꯃꯤ꯫ ꯑꯃꯨꯕꯗꯤ ꯂꯩ ꯃꯌꯥꯝꯗꯨ ꯏꯁꯤꯡ ꯆꯥꯏꯗꯨꯅ ꯑꯗꯨꯝ ꯂꯩꯔꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯂꯩꯀꯣꯜ ꯑꯗꯨꯒꯤ ꯅꯥꯀꯜꯗꯒꯤ ꯃꯁꯛ ꯃꯇꯧ ꯌꯥꯝꯅ ꯊꯤꯕꯤ ꯍꯅꯨꯕꯤ ꯑꯃ ꯆꯩꯁꯨ ꯁꯨꯗꯅ ꯊꯣꯛꯂꯛꯄꯗꯨ ꯑꯃꯨꯕꯅ ꯎꯔꯝꯃꯤ꯫ "ꯑꯕꯣꯛꯄꯨ ꯂꯩꯀꯣꯜꯁꯤꯗ ꯀꯩꯗꯧꯕ ꯂꯥꯛꯄꯅꯣ? ꯂꯩꯀꯣꯜꯁꯤꯗꯤ ꯅꯤꯡꯊꯧꯒꯤ ꯏꯃꯨꯡꯒꯤ ꯃꯤꯈꯛ ꯅꯠꯇꯅ ꯑꯇꯣꯞꯄ ꯆꯪꯕ ꯌꯥꯗꯕꯅꯤ. ꯑꯕꯣꯛꯇꯤ ꯃꯐꯝ ꯑꯁꯤꯗ ꯀꯝꯗꯧꯅ ꯆꯪꯂꯛꯂꯤꯕꯅꯣ?" "ꯏꯁꯨ ꯏꯕꯨꯡꯉꯣ, ꯅꯕꯣꯛꯅꯕꯨ ꯌꯧꯅꯤꯡꯂꯕꯗꯤ ꯂꯩꯀꯣꯜꯁꯤꯗ ꯌꯧꯅꯤꯡꯕ ꯃꯐꯝ ꯈꯨꯗꯤꯡꯒꯤ ꯃꯤꯠꯅ ꯀꯨꯞꯄꯗ ꯌꯧꯕ ꯉꯝꯃꯤꯗ." ꯑꯃꯨꯕꯗꯤ ꯍꯅꯨꯕꯤ ꯑꯗꯨ ꯋꯥꯈꯜ ꯆꯣꯏꯕꯤꯅꯤ. ꯃꯍꯥꯛꯅ ꯉꯥꯡꯂꯤꯕꯗꯨ ꯆꯣꯏꯔꯣꯜꯅꯤ ꯍꯥꯏꯅ ꯈꯜꯂꯝꯃꯤ꯫ "ꯍꯣꯏ, ꯑꯗꯣꯕꯣ, ꯑꯁꯤꯗ ꯀꯨꯏꯅ ꯂꯩꯒꯅꯨ. ꯀꯣꯅꯨꯡꯒꯤ ꯂꯥꯟꯃꯤꯁꯤꯡ ꯑꯃꯨꯛ ꯊꯦꯡꯅꯔꯕꯗꯤ ꯑꯕꯣꯛꯄꯨ ꯐꯨꯕꯤꯕ ꯇꯥꯔꯦ." "ꯃꯈꯣꯏꯅꯕꯨ ꯑꯩꯕꯨ ꯐꯨꯕ?" ꯑꯁꯤ ꯍꯥꯏꯗꯨꯅ ꯍꯅꯨꯕꯤ ꯑꯗꯨ ꯁꯤꯙꯥ ꯅꯣꯛꯂꯝꯃꯤ꯫ ꯍꯅꯨꯕꯤ ꯑꯗꯨꯒꯤ ꯃꯇꯧꯗ ꯑꯃꯨꯕ ꯀꯔꯤ ꯍꯥꯏꯅꯤ, ꯀꯔꯤ ꯇꯧꯁꯤꯒꯦ ꯈꯟꯕꯗ ꯈꯟꯐꯝ ꯈꯪꯂꯝꯗꯦ꯫ ꯇꯟꯖꯥ ꯑꯗꯨꯗ ꯀꯣꯅꯨꯡꯒꯤ ꯂꯥꯟꯃꯤ ꯑꯃꯅ ꯑꯃꯨꯕꯕꯨ ꯀꯟꯅ ꯀꯧꯔꯛꯂꯝꯃꯤ꯫ ꯃꯗꯨ ꯇꯥꯕꯗ ꯑꯃꯨꯕꯗꯨ ꯈꯤꯇꯪ ꯄꯥꯈꯠꯄ ꯄꯣꯛꯂꯝꯃꯤ꯫ ꯑꯗꯨꯅ ꯍꯅꯨꯕꯤ ꯑꯗꯨꯒꯤ ꯈꯨꯗꯥꯡꯗꯨ ꯄꯥꯏꯔꯒ ꯃꯔꯨꯝ ꯑꯃꯗ ꯆꯤꯡꯁꯤꯜꯂꯝꯃꯤ꯫ "ꯑꯕꯣ, ꯁꯤꯗ ꯂꯦꯡꯗꯅ ꯂꯩꯔꯝꯃꯨ. ꯑꯩ ꯂꯥꯟꯃꯤ ꯑꯁꯤꯅ ꯀꯧꯔꯤꯁꯦ ꯀꯔꯤꯅꯣ ꯍꯪꯂꯨꯈꯤꯒꯦ." ꯑꯁꯤ ꯍꯥꯏꯗꯨꯅ ꯑꯃꯨꯕꯗꯨ ꯂꯥꯟꯃꯤ ꯑꯗꯨꯅ ꯀꯧꯔꯤꯕ ꯑꯗꯣꯝꯗ ꯇꯍꯥ ꯆꯦꯟꯈꯤꯔꯝꯃꯤ꯫ ꯍꯅꯨꯕꯤ ꯑꯗꯨꯗꯤ ꯑꯃꯨꯕꯅ ꯂꯦꯡꯗꯅ ꯂꯩꯌꯨ ꯍꯥꯏꯔꯝꯃꯁꯨ ꯇꯨꯃꯤꯟꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯆꯠꯈꯤꯔꯝꯃꯤ꯫ ꯑꯃꯨꯕꯁꯨ ꯂꯥꯟꯃꯤ ꯑꯗꯨꯅ ꯋꯥ ꯍꯥꯏꯕꯗꯨ ꯇꯧꯔꯝꯂꯒ ꯍꯅꯨꯕꯤ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯇꯍꯥ ꯂꯥꯛꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯍꯅꯨꯕꯤ ꯑꯗꯨꯗꯤ ꯃꯐꯝ ꯑꯗꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤ ꯂꯩꯔꯝꯃꯤ꯫ "ꯑꯕꯣꯛ ꯑꯗꯨ ꯑꯩꯅꯗꯤ ꯁꯤꯗ ꯂꯦꯡꯗꯅ ꯂꯩꯌꯨ ꯍꯥꯏꯔꯝꯕꯅꯤ. ꯑꯗꯨꯕꯨ ꯆꯠꯈ꯭ꯔ ꯃꯥꯜꯂꯤꯅꯦ. ꯀꯔꯣꯝꯗꯕꯨ ꯆꯠꯂꯝꯗꯧꯔꯤꯕꯅꯣ?" ꯑꯁꯤ ꯈꯟꯅ ꯑꯃꯨꯕꯗꯨ ꯍꯅꯨꯕꯤ ꯑꯗꯨ ꯀꯔꯣꯝ ꯆꯠꯈ꯭ꯔꯦ ꯍꯥꯏꯅ ꯀꯣꯏꯂꯩ ꯂꯩꯗꯨꯅ ꯌꯦꯡꯂꯝꯃꯤ꯫
ꯃꯥꯅ ꯀꯣꯌꯦꯡ ꯌꯦꯡꯂꯤꯕꯗꯨ ꯇꯣꯃꯥꯜꯅ ꯎꯔꯝꯃꯤ꯫ ꯍꯥꯏ ꯑꯃꯨꯕ, ꯀꯔꯤꯅꯣꯅꯦ ꯅꯪꯅ ꯑꯗꯨꯛ ꯄꯥꯈꯠꯅ ꯀꯣꯌꯦꯡ ꯌꯦꯡꯂꯤꯕꯗꯨꯕꯣ? ꯈꯨꯔꯥ, ꯀꯩꯁꯨ ꯅꯠꯇꯦꯗ, ꯑꯁ꯭ꯋꯥꯏꯗ ꯍꯧꯗꯣꯡ ꯑꯃ ꯎꯈꯤꯒꯨꯝ ꯇꯧꯕ, ꯑꯗꯨ ꯁꯨꯝ ꯌꯦꯡꯂꯝꯕꯅꯤ꯫ ꯏꯍꯦ, ꯑꯗꯨꯒꯤ ꯑꯣꯏꯔꯦ, ꯑꯩꯗꯤ ꯌꯥꯝꯅ ꯑꯔꯨꯕꯒ ꯃꯥꯜꯂꯨꯔꯦ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯇꯣꯃꯥꯜꯗꯨ ꯅꯣꯛꯂꯗꯨꯅ ꯆꯠꯈꯤꯔꯝꯃꯤ꯫ ꯑꯃꯨꯕꯁꯨ ꯀꯩꯁꯨ ꯊꯣꯏꯅ ꯂꯨꯕ ꯅꯠꯇꯦ ꯍꯥꯏꯗꯨꯅ ꯅꯣꯛꯂꯒ ꯂꯩꯍꯧꯔꯝꯃꯤ꯫ ꯇꯧꯔꯤꯕ ꯄꯨꯝꯕꯗꯨ ꯂꯥꯞꯇꯛꯅ ꯊꯣꯝꯕꯒ ꯄꯨꯛꯆꯥꯎꯒꯅ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯄꯨꯛꯆꯥꯎꯅ, ꯃꯥꯏ ꯑꯃꯨꯕ ꯍꯥꯏꯁꯤꯅ ꯃꯤ ꯅꯞꯄꯁꯦ ꯑꯣꯟꯊꯣꯛꯅ ꯍꯩꯈ꯭ꯔꯦ, ꯀꯔꯤ ꯃꯤꯇ꯭ꯔꯪꯕꯨ ꯇꯧꯕꯅꯣ ꯈꯪꯗꯦ꯫ ꯊꯝꯕꯧꯅ, ꯑꯗꯨ ꯑꯗꯥꯒ ꯂꯥꯏꯔꯤ, ꯑꯩꯗꯤ ꯃꯥꯒꯤ ꯃꯁꯛꯁꯦ ꯍꯦꯛ ꯎꯕꯗ ꯍꯩꯅꯗꯕꯅ꯫ ꯑꯗꯨꯕꯨꯗꯤ ꯅꯪꯗ ꯅꯠꯇꯦꯗ, ꯑꯩꯁꯨꯅꯦ ꯍꯩꯅꯗꯕꯅ ꯂꯣꯏꯔꯕꯅꯤ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯑꯅꯤꯗꯨ ꯑꯃꯨꯕꯒꯤ ꯃꯁꯛ ꯑꯊꯤꯕ ꯑꯗꯨꯒꯤ ꯃꯔꯝꯗ ꯅꯣꯛꯅꯗꯨꯅ ꯋꯥꯔꯤ ꯁꯥꯔꯝꯃꯤ꯫ ꯇꯟꯖꯥ ꯑꯗꯨꯗ ꯀꯣꯅꯨꯡ ꯄꯥꯟꯅꯕ ꯇꯣꯃꯥꯜꯗꯨ ꯂꯥꯞꯇꯛꯅ ꯂꯥꯛꯂꯤꯕꯗꯨ ꯃꯈꯣꯏ ꯑꯅꯤꯅ ꯎꯔꯝꯃꯤ꯫ ꯊꯝꯕꯧꯅ, ꯈꯨꯔꯥ ꯇꯣꯃꯥꯜꯁꯦ ꯑꯃꯨꯛ ꯂꯥꯛꯂꯤ, ꯑꯩꯈꯣꯏ ꯑꯅꯤꯗ ꯁꯣꯏꯗꯅ ꯉꯥꯡꯂꯛꯄ ꯇꯥꯔꯦ꯫ ꯃꯁꯤꯒꯤ ꯍꯅꯨꯕ ꯑꯁꯤꯅ ꯀꯣꯅꯨꯡ ꯄꯥꯟꯅꯕꯅꯤ ꯍꯥꯏꯅ ꯂꯩꯔꯒ ꯀꯣꯅꯨꯡꯗꯤ ꯄꯥꯟꯅꯗꯗꯅ ꯑꯩꯈꯣꯏ ꯑꯅꯤ ꯑꯣꯏꯅ ꯄꯥꯟꯅ ꯂꯩꯔꯕ ꯈꯪꯗꯦ꯫ ꯑꯩꯈꯣꯏ ꯑꯅꯤ ꯎꯕ ꯈꯨꯗꯤꯡꯒꯤ ꯄꯉꯥꯡꯗ ꯉꯥꯡꯂꯤꯁꯦ꯫ ꯇꯨꯃꯤꯟ ꯂꯩꯔꯣ, ꯑꯃꯨꯛ ꯇꯥꯈꯤꯕ ꯇꯥꯔꯦ꯫ ꯑꯁ꯭ꯋꯥꯏꯗ ꯊꯕꯛ ꯇꯧꯕ ꯁꯥꯗꯨꯅ ꯂꯩꯁꯤꯜꯂꯣ, ꯉꯥꯡꯂꯛꯇꯅꯕ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯑꯅꯤꯗꯨ ꯂꯝꯕꯤ ꯑꯗꯨ ꯂꯝꯁꯤꯠꯄ ꯁꯥꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯈꯣꯏ ꯑꯅꯤꯅ ꯇꯧꯔꯤꯗꯨ ꯇꯣꯃꯥꯜꯁꯨ ꯍꯥꯏꯐꯦꯠ ꯌꯦꯡꯂꯛꯄꯗ ꯎꯔꯝꯃꯤ꯫ ꯅꯈꯣꯏ ꯑꯅꯤ ꯑꯗꯥꯏꯗ ꯑꯃꯨꯛ ꯇꯧꯁꯤꯟꯅꯗꯨꯅ ꯂꯩꯔꯕ꯭ꯔꯥ? ꯑꯁꯣꯝꯗ ꯅꯃꯥꯟꯅꯕ ꯃꯌꯥꯝ ꯎ ꯈꯥꯏꯔꯤꯕꯗꯣ ꯌꯥꯎꯔꯨꯕ ꯌꯥꯗ꯭ꯔꯣ? ꯍꯣꯏ ꯈꯨꯔꯥ, ꯌꯥꯎꯔꯨꯒꯦ, ꯂꯥꯛꯑꯣ ꯏꯇꯥꯎ, ꯑꯁꯣꯝꯗ ꯆꯠꯂꯁꯤ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯑꯅꯤꯗꯨ ꯎ ꯈꯥꯏꯔꯤꯕ ꯑꯗꯣꯝꯗ ꯆꯦꯟꯈꯤꯔꯝꯃꯤ꯫ ꯃꯊꯪꯒꯤ ꯑꯌꯨꯛꯇ ꯅꯤꯡꯊꯧ ꯄꯨꯊꯤꯕꯗꯨ ꯀꯣꯅꯨꯡꯒꯤ ꯃꯄꯥꯜꯗ ꯂꯩꯕ ꯂꯩꯀꯣꯜ ꯑꯃꯗ ꯀꯣꯏꯊꯣꯛꯄ ꯆꯠꯅꯤ ꯍꯥꯏꯅ ꯂꯥꯡꯂꯝꯃꯤ꯫ ꯃꯇꯝꯗꯨꯗ ꯑꯃꯨꯕꯗꯨ ꯅꯤꯡꯊꯧ ꯄꯨꯊꯤꯕꯅ ꯆꯠꯊꯣꯛꯄꯗ ꯆꯥꯅ ꯊꯛꯅꯕ ꯍꯩꯔꯥ ꯀꯌꯥ, ꯄꯣꯂꯪ ꯆꯩꯔꯪ ꯃꯌꯥꯝ ꯂꯥꯡꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯋꯥꯅ ꯍꯣꯠꯅꯔꯤꯕꯗꯨ ꯎꯕꯗ ꯅꯤꯡꯊꯧ ꯄꯨꯊꯤꯕꯒꯤ ꯃꯕꯨꯛꯅꯤꯡ ꯑꯄꯦꯟꯕ ꯍꯥꯏꯗꯨ ꯑꯣꯏꯔꯝꯃꯤ꯫ ꯄꯨꯊꯤꯕꯅ, ꯍꯥꯏ ꯑꯃꯨꯕ, ꯉꯁꯤꯗꯤ ꯅꯪꯁꯨ ꯑꯩꯅ ꯂꯝꯊꯣꯛꯂꯤꯕ ꯑꯁꯤꯗ ꯌꯥꯎꯔꯨꯁꯤ꯫ ꯏꯅꯤꯡꯊꯧ, ꯅꯅꯥꯏꯅ ꯏꯅꯤꯡꯊꯧꯒꯤ ꯇꯨꯡ ꯏꯟꯗꯨꯅ ꯆꯠꯂꯕꯗꯤ ꯂꯩꯕꯥꯛ ꯃꯤꯌꯥꯝꯅ ꯑꯩꯕꯨ ꯎꯔꯒ ꯏꯅꯤꯡꯊꯧꯕꯨ ꯑꯃꯨꯛ ꯅꯣꯛꯅꯕꯤꯔꯗꯤ ꯃꯇꯤꯛ ꯂꯩꯕ ꯀꯅꯥꯅꯣꯅꯦ? ꯍꯦꯛ ꯅꯣꯛꯅꯔꯛꯁꯅꯨ, ꯈꯨꯗꯛ ꯑꯗꯨꯗ ꯑꯉꯥꯡ ꯑꯣꯟꯊꯣꯛꯀꯗꯕꯅꯤ꯫ ꯑꯩꯅ ꯍꯥꯏꯔꯤꯕꯁꯤꯅꯤ, ꯅꯪꯁꯨ ꯑꯩꯒꯤ ꯇꯨꯡ ꯏꯟꯒꯗꯕꯅꯤ꯫ ꯑꯍꯣꯏ ꯏꯅꯤꯡꯊꯧ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯑꯃꯨꯕ ꯅꯤꯡꯊꯧ ꯄꯨꯊꯤꯕꯗ ꯈꯨꯔꯨ ꯈꯨꯗ ꯀꯨꯜꯂꯒ ꯈꯨꯔꯝꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯕꯨꯛꯅꯤꯡꯗꯗꯤ ꯀꯔꯤꯕꯨ ꯊꯣꯛꯂꯕ ꯍꯥꯏꯅ ꯈꯜꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯅꯤꯡꯊꯧ ꯄꯨꯊꯤꯕꯅ ꯈꯣꯡꯁꯥꯟꯕ ꯊꯣꯛꯂꯛꯄꯗ ꯃꯥꯒꯤ ꯇꯨꯡꯗ ꯃꯅꯥꯏ ꯑꯆꯥꯟꯕ ꯑꯃꯨꯕꯅ ꯏꯟꯅꯕꯗꯨ ꯎꯕꯗ ꯀꯣꯅꯨꯡ ꯑꯗꯨꯗ ꯊꯕꯛ ꯁꯨꯔꯤꯕ ꯃꯌꯥꯝ ꯑꯗꯨꯗꯤ ꯏꯉꯛ ꯉꯛꯅ ꯌꯦꯡꯅꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯄꯨꯛꯆꯥꯎꯅ, ꯀꯔꯤꯅꯣ ꯃꯁꯤꯒꯤ ꯎꯇꯤꯟ ꯃꯥꯟꯕ ꯑꯃꯨꯕꯁꯤꯅ ꯈꯜꯂꯤꯕꯁꯤꯕꯨ? ꯃꯥꯅ ꯏꯟꯅꯔꯕꯗꯤ ꯏꯅꯤꯡꯊꯧꯒꯤ ꯃꯤꯡꯆꯠ ꯃꯥꯡꯒꯅꯤ ꯍꯥꯏꯁꯤ ꯈꯪꯗꯕ꯭ꯔꯥ ꯈꯪꯗꯦꯅꯦ꯫ ꯊꯝꯕꯧꯅ, ꯍꯣꯏꯅꯦ, ꯃꯥꯅ ꯈꯜꯂꯤꯕꯁꯤꯕꯨ ꯀꯔꯤꯅꯣ ꯈꯪꯗꯦꯅꯦ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯑꯅꯤꯗꯨ ꯂꯣꯟꯅ ꯋꯥꯔꯤ ꯁꯥꯔꯝꯃꯤ꯫ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯇꯧꯗꯨ ꯎꯕꯗ ꯀꯣꯅꯨꯡ ꯄꯥꯟꯅꯕ ꯇꯣꯃꯥꯜꯅ ꯃꯈꯣꯏ ꯑꯅꯤꯗ ꯃꯃꯤꯠ ꯈꯥꯅ ꯌꯦꯡꯂꯛꯂꯝꯃꯤ꯫ ꯊꯝꯕꯧꯅ, ꯑꯁꯤꯒꯤ ꯍꯅꯨꯕꯁꯦ ꯑꯃꯨꯛ ꯑꯩꯈꯣꯏ ꯑꯅꯤꯗ ꯃꯤꯠꯌꯦꯡ ꯇꯥꯔꯛꯂꯤ ꯌꯦꯡꯉꯨ, ꯃꯁꯤꯅ ꯑꯩꯈꯣꯏꯅ ꯌꯦꯡꯁꯤꯟꯕꯗ ꯑꯋꯥꯕ ꯑꯣꯏꯔꯕꯅꯤ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯑꯅꯤꯗꯨ ꯃꯃꯥꯏ ꯂꯨꯛꯊꯗꯨꯅ ꯑꯃꯨꯛ ꯂꯩꯈꯤꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯀꯅꯥ ꯑꯃꯠꯇꯅ ꯃꯆꯤꯟ ꯊꯣꯛꯅ ꯍꯥꯏꯅꯗ꯭ꯔꯕꯁꯨ ꯅꯤꯡꯊꯧ ꯄꯨꯊꯤꯕꯅ ꯃꯅꯥꯏ ꯑꯃꯨꯕꯕꯨ ꯂꯨꯅ ꯇꯧꯕꯗꯨ ꯎꯕꯗ ꯀꯂꯛ ꯈꯝꯃꯟꯕ ꯂꯣꯏꯅ ꯐꯥꯎꯅꯔꯤꯕꯅꯤ꯫ ꯇꯁꯦꯡꯅ ꯃꯈꯣꯏ ꯂꯣꯏꯅ ꯅꯤꯡꯊꯧꯒꯤ ꯇꯨꯡ ꯏꯟꯕ ꯄꯥꯝꯂꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯑꯃꯨꯕ ꯈꯛ ꯄꯣꯛꯈꯤꯕ ꯑꯗꯨꯅ ꯑꯃꯨꯛ ꯍꯦꯟꯅ ꯀꯂꯛ ꯈꯝꯃꯟꯅꯕ ꯃꯆꯥꯛ ꯑꯣꯏꯔꯝꯃꯤ꯫ ꯅꯤꯡꯊꯧꯅ ꯀꯣꯅꯨꯡꯗꯨ ꯂꯥꯟꯊꯣꯛꯇꯨꯅ ꯆꯠꯈ꯭ꯔꯕꯗ ꯊꯕꯛ ꯁꯨꯕ ꯃꯌꯥꯝꯗꯨ ꯃꯥꯒꯤ ꯃꯥꯒꯤ ꯊꯕꯛꯂꯣꯝꯗ ꯃꯥꯏ ꯑꯃꯨꯛ ꯑꯣꯟꯁꯤꯜꯂꯝꯃꯤ꯫ ꯊꯝꯕꯧꯅ, ꯃꯥꯏ ꯑꯃꯨꯕ ꯍꯥꯏꯁꯦ ꯂꯩꯔꯤ ꯃꯈꯩꯗꯤ ꯑꯩꯈꯣꯏꯁꯦ ꯏꯅꯤꯡꯊꯧꯅ ꯃꯤꯑꯣꯏꯅ ꯊꯥꯅꯕꯒꯤ ꯋꯥꯗꯤ ꯂꯩꯗꯧ ꯃꯥꯟꯗꯦ꯫ ꯄꯨꯛꯆꯥꯎꯅ, ꯍꯣꯏꯅꯦ, ꯑꯩꯁꯨ ꯑꯗꯨꯃꯥꯏꯅ ꯈꯜꯂꯝꯂꯤꯕꯅꯤ꯫ ꯀꯥꯟꯅꯗꯦ, ꯃꯁꯤ ꯀꯣꯅꯨꯡꯁꯤꯗ ꯂꯩꯇꯅꯕ ꯍꯣꯠꯅꯕꯅ ꯐꯅꯤ꯫ ꯑꯗꯨꯕꯨ ꯍꯦꯛꯇ ꯌꯥꯒꯗ꯭ꯔꯅꯦ? ꯍꯧꯖꯤꯛꯇꯤ ꯃꯥꯅ ꯍꯥꯏꯕ ꯈꯨꯗꯤꯡ ꯏꯅꯤꯡꯊꯧꯅ ꯂꯣꯏꯅ ꯊꯥꯖꯔꯤꯁꯤꯗꯤ꯫ ꯑꯗꯨꯒꯤꯕꯨꯗꯤ ꯀꯩꯅꯣ, ꯏꯅꯤꯡꯊꯧꯗꯨ ꯍꯨ ꯀꯥꯝꯁꯤꯜꯂꯒ ꯂꯣꯏꯔꯦ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯑꯅꯤꯗꯨ ꯑꯃꯨꯕꯗꯨ ꯇꯥꯟꯊꯣꯛꯈ꯭ꯔꯕꯗꯤ ꯃꯈꯣꯏ ꯑꯅꯤꯁꯨ ꯅꯤꯡꯊꯧꯅ ꯆꯥꯜꯂꯗꯤ ꯀꯣꯅꯨꯡꯗ ꯅꯨꯡꯉꯥꯏꯅ ꯂꯩꯔꯅꯤ ꯈꯟꯅ ꯄꯦꯟꯅ ꯅꯣꯛꯆꯔꯝꯃꯤ꯫ ꯇꯣꯃꯥꯜꯅ, ꯅꯈꯣꯏ ꯑꯅꯤꯗꯤ ꯊꯕꯛ ꯁꯨꯒꯦ ꯍꯥꯏꯗꯗꯅ ꯑꯗꯨꯗ ꯑꯃꯨꯛ ꯅꯣꯛꯇꯅ ꯂꯩꯔꯕ꯭ꯔꯥ? ꯅꯣꯛꯂꯝꯕ ꯑꯅꯤꯗꯨ ꯂꯥꯎꯔꯛꯂꯤꯕꯗꯨ ꯇꯥꯕꯗ ꯅꯣꯛꯄ ꯈꯪꯇꯣꯛ ꯇꯣꯛꯂꯝꯃꯤ꯫ ꯊꯝꯕꯧꯅ, ꯃꯁꯤꯅꯕ ꯑꯩꯈꯣꯏꯅꯤ ꯄꯥꯟꯅꯕꯗ ꯋꯥꯔꯕꯅꯤ, ꯃꯁꯤ ꯑꯃꯨꯛꯇꯪ ꯂꯨꯝꯂꯒ ꯐꯨꯕ ꯁꯣꯏꯔꯣꯏ꯫ ꯏꯇꯥꯎ, ꯃꯗꯨꯒꯤꯁꯨ ꯃꯇꯝ ꯂꯥꯛꯈꯤꯅꯤ, ꯉꯁꯤꯒꯤꯗꯤ ꯃꯥꯟꯅꯔꯒꯨꯝꯁꯤ, ꯑꯩꯈꯣꯏ ꯑꯅꯤꯅ ꯑꯔꯥꯟꯕ ꯇꯥꯔꯤ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯑꯅꯤꯗꯨ ꯃꯈꯣꯏꯅ ꯇꯧꯔꯤꯕ ꯊꯕꯛꯇꯨꯗ ꯃꯥꯏ ꯑꯣꯟꯁꯤꯜꯂꯝꯃꯤ꯫ ꯑꯁꯣꯝꯗꯅ ꯅꯤꯡꯊꯧ ꯄꯨꯊꯤꯕꯒꯤ ꯇꯨꯡꯗ ꯑꯃꯨꯕꯗꯨ ꯃꯔꯨ ꯂꯨꯞꯅ ꯏꯟꯅꯗꯨꯅ ꯆꯠꯂꯝꯃꯤ꯫ ꯃꯗꯨ ꯎꯕꯗ ꯅꯤꯡꯊꯧ ꯄꯨꯊꯤꯕꯅ ꯃꯅꯥꯏ ꯑꯆꯥꯟꯕ ꯑꯃꯨꯕꯕꯨ ꯀꯧꯁꯤꯜꯂꯝꯃꯤ꯫
ꯏꯅꯤꯡꯊꯧ ꯅꯅꯥꯏꯕꯨ ꯀꯔꯤ ꯇꯧꯖꯧ ꯍꯥꯏꯕꯅꯣ ꯑꯆꯥꯟꯕ ꯂꯥꯟꯃꯤꯁꯤꯡꯗ ꯉꯥꯏꯍꯥꯛ ꯄꯣꯊꯥꯈꯤꯁꯦ ꯍꯥꯏꯌꯨ ꯍꯣꯏ ꯅꯤꯡꯊꯧ ꯑꯁꯤ ꯍꯥꯏꯗꯨꯅ ꯑꯃꯨꯕꯅ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨꯗ ꯃꯈꯣꯏꯒꯤ ꯅꯤꯡꯊꯧ ꯑꯗꯨ ꯋꯥꯔꯦ ꯄꯣꯊꯥꯐꯝ ꯑꯃ ꯁꯤꯜꯂꯣ ꯍꯥꯏꯔꯝꯃꯤ ꯃꯗꯨ ꯇꯥꯕꯗ ꯂꯥꯟꯃꯤꯁꯤꯡꯗꯨꯁꯨ ꯊꯨꯅ ꯅꯤꯡꯊꯧꯅ ꯄꯣꯊꯥꯐꯝ ꯑꯃ ꯁꯦꯝꯂꯝꯃꯤ ꯑꯃꯨꯕꯅ ꯏꯅꯤꯡꯊꯧ ꯁꯣꯝꯗ ꯂꯦꯡꯁꯤꯟꯕꯤꯁꯤ ꯑꯆꯥꯟꯕ ꯅꯪꯁꯨ ꯐꯝꯂꯨꯁꯤꯗꯅ ꯌꯥꯅꯤ ꯅꯤꯡꯊꯧ ꯅꯅꯥꯏ ꯑꯩꯗꯤ ꯑꯁ꯭ꯋꯥꯏꯗ ꯁꯨꯝ ꯂꯦꯞꯆꯒꯦ ꯍꯣꯏ ꯑꯃꯨꯕ ꯑꯩꯅ ꯂꯥꯎ ꯍꯥꯏꯗꯤ ꯂꯥꯎꯅꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯅꯤꯡꯊꯧ ꯄꯨꯊꯤꯕꯅ ꯃꯅꯥꯏ ꯑꯆꯥꯟꯕ ꯑꯃꯨꯕꯕꯨ ꯃꯅꯥꯛꯇ ꯀꯧꯁꯤꯜꯂꯒ ꯐꯝꯍꯜꯂꯝꯃꯤ ꯃꯗꯨ ꯎꯕꯗ ꯑꯇꯩ ꯃꯅꯥꯏ ꯃꯁꯦꯟ ꯃꯌꯥꯝꯗꯨꯗꯤ ꯃꯈꯣꯏꯕꯨꯅ ꯂꯦꯞꯍꯜꯂꯒ ꯑꯃꯨꯕꯕꯨꯅ ꯐꯝꯍꯜꯂꯦ ꯍꯥꯏꯅ ꯃꯕꯨꯛꯅꯤꯡꯗ ꯅꯨꯡꯉꯥꯏꯇꯕ ꯐꯥꯎꯔꯝꯃꯤ ꯉꯥꯏꯍꯥꯛ ꯑꯁꯨꯝꯅ ꯐꯝꯂꯕ ꯇꯨꯡꯗ ꯑꯃꯨꯕꯅ ꯏꯅꯤꯡꯊꯧ ꯅꯅꯥꯏ ꯑꯩꯍꯥꯛ ꯏꯅꯤꯡꯊꯧꯅ ꯊꯛꯅꯕ ꯇꯨꯔꯦꯜꯗꯒꯤ ꯏꯁꯤꯡ ꯁꯣꯛꯆꯔꯨꯒꯦ ꯉꯥꯏꯈꯣ ꯑꯆꯥꯟꯕ ꯅꯪ ꯆꯠꯂꯨꯔꯅꯨ ꯂꯥꯟꯃꯤ ꯑꯃꯗ ꯀꯣꯛ ꯍꯥꯏꯈꯣ ꯏꯅꯤꯡꯊꯧ ꯌꯥꯅꯤ ꯅꯅꯥꯏ ꯑꯗꯨꯝ ꯆꯠꯆꯔꯨꯒꯦ ꯑꯆꯥꯟꯕ ꯑꯩꯅ ꯍꯥꯏꯔꯦꯗꯅ ꯂꯥꯟꯃꯤ ꯑꯃꯗ ꯀꯣꯛ ꯍꯥꯏꯈꯣ ꯑꯍꯣꯏ ꯅꯤꯡꯊꯧ ꯑꯁꯤ ꯍꯥꯏꯗꯨꯅ ꯑꯃꯨꯕꯗꯨ ꯃꯐꯝ ꯑꯗꯨꯗꯒꯤ ꯊꯣꯛꯈ꯭ꯔꯒ ꯂꯥꯟꯃꯤ ꯑꯃ ꯀꯧꯁꯤꯟꯗꯨꯅ ꯅꯤꯡꯊꯧꯒꯤ ꯊꯛꯅꯕ ꯏꯁꯤꯡ ꯈꯔ ꯁꯣꯛꯂꯨꯁꯨ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ ꯑꯗꯨ ꯍꯥꯏꯔꯨꯔꯒ ꯑꯃꯨꯛ ꯍꯟꯖꯤꯜꯂꯛꯇꯨꯅ ꯅꯤꯡꯊꯧ ꯄꯨꯊꯤꯕꯒꯤ ꯃꯅꯥꯛꯇ ꯐꯝꯂꯝꯃꯤ ꯑꯁꯨꯝꯅ ꯅꯤꯡꯊꯧ ꯄꯨꯊꯤꯕꯁꯨ ꯃꯅꯥꯏ ꯃꯁꯦꯟ ꯀꯌꯥꯒ ꯂꯣꯏꯅꯅ ꯂꯝ ꯀꯣꯏꯊꯣꯛꯂꯨꯕꯗꯨ ꯍꯜꯂꯛꯂꯝꯃꯤ ꯃꯊꯪꯒꯤ ꯅꯨꯃꯤꯠꯀꯤ ꯅꯨꯃꯤꯗꯥꯡꯗ ꯅꯤꯡꯊꯧ ꯄꯨꯊꯤꯕꯗꯨ ꯇꯞꯅ ꯀꯣꯅꯨꯡ ꯑꯗꯨꯒꯤ ꯑꯀꯣꯏꯕ ꯑꯗꯨ ꯌꯦꯡꯁꯤꯟꯕ ꯑꯣꯏꯅ ꯀꯣꯏꯕ ꯂꯥꯛꯂꯝꯃꯤ ꯃꯍꯥꯛꯅ ꯑꯁꯨꯝ ꯂꯥꯛꯄꯗ ꯃꯆꯤ ꯑꯃꯗ ꯄꯛꯆꯥꯎꯒ ꯊꯝꯕꯧꯒ ꯂꯣꯟꯅ ꯋꯥꯔꯤ ꯁꯥꯔꯤꯕꯗꯨ ꯎꯔꯝꯃꯤ ꯄꯨꯊꯤꯕꯅ ꯑꯅꯤꯁꯤꯅ ꯁꯥꯔꯤꯕ ꯋꯥꯔꯤꯁꯤ ꯀꯔꯤꯅꯣ ꯍꯥꯏꯕ ꯂꯨꯝꯂꯒ ꯇꯥꯔꯨꯕꯅ ꯐꯔꯦ ꯑꯁꯤ ꯈꯟꯅ ꯅꯤꯡꯊꯧ ꯄꯨꯊꯤꯕꯗꯨ ꯂꯣꯟꯅ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯝꯃꯤ ꯊꯝꯕꯧꯅ ꯏꯇꯥꯎ ꯑꯩꯈꯣꯏꯅ ꯍꯥꯏꯔꯨꯕꯗꯤ ꯀꯅꯥꯅꯁꯨ ꯊꯥꯖꯕꯤꯔꯣꯏ ꯀꯝꯗꯧꯅꯤ ꯑꯃꯨꯕꯅ ꯏꯅꯤꯡꯊꯧꯒꯤ ꯃꯅꯥꯛꯇ ꯇꯛꯁꯤꯜꯂꯒ ꯏꯅꯤꯡꯊꯧꯕꯨ ꯁꯣꯏꯗꯅ ꯍꯥꯠꯈꯤꯕ ꯇꯥꯔꯦꯅꯦ ꯄꯨꯛꯆꯥꯎꯅ ꯏꯇꯥꯎ ꯀꯔꯤꯗꯤ ꯎꯄꯥꯏ ꯂꯩ ꯋꯥꯗꯨ ꯍꯦꯛ ꯍꯥꯏꯔꯨꯕꯗ ꯑꯩꯈꯣꯏ ꯑꯅꯤꯒꯤ ꯋꯥꯁꯦ ꯀꯅꯥꯅꯁꯨ ꯊꯥꯖꯕꯤꯔꯣꯏꯗꯧꯔꯤꯕꯅꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯑꯅꯤꯗꯨ ꯑꯃꯨꯕꯒꯤ ꯃꯔꯝꯗ ꯂꯣꯟꯅ ꯋꯥꯔꯤ ꯁꯥꯔꯝꯃꯤ ꯃꯈꯣꯏ ꯑꯅꯤꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯅꯤꯡꯊꯧ ꯄꯨꯊꯤꯕꯗꯨ ꯆꯤꯡꯅꯕ ꯄꯣꯛꯂꯝꯃꯤ ꯑꯃꯨꯕꯅꯕꯨ ꯇꯁꯦꯡꯅ ꯑꯩꯕꯨ ꯍꯥꯠꯅꯕ ꯍꯣꯠꯅꯔꯝꯒꯗ꯭ꯔꯅꯦ ꯃꯇꯝꯗꯨꯗ ꯅꯤꯡꯊꯧ ꯄꯨꯊꯤꯕꯗꯨ ꯉꯔꯥꯡꯒꯤ ꯅꯨꯃꯤꯠꯇ ꯑꯃꯨꯕꯅ ꯃꯇꯣꯝꯇ ꯏꯁꯤꯡ ꯆꯣꯛꯄ ꯆꯠꯀꯦ ꯇꯧꯕꯗꯨ ꯅꯤꯡꯁꯤꯡꯂꯛꯂꯝꯃꯤ ꯃꯇꯝꯗꯨꯗ ꯅꯤꯡꯊꯧ ꯄꯨꯊꯤꯕꯗꯨ ꯆꯤꯡꯅꯕ ꯑꯁꯨꯝ ꯍꯦꯟꯖꯤꯜꯂꯛꯂꯝꯃꯤ ꯑꯗꯨꯅ ꯅꯤꯡꯊꯧ ꯄꯨꯊꯤꯕꯗꯨ ꯃꯁꯥꯗꯨ ꯏꯆꯤꯡ ꯆꯤꯡꯅꯅ ꯆꯠꯈꯤꯔꯝꯃꯤ ꯉꯁꯥꯏꯗꯒꯤ ꯋꯥꯔꯤ ꯁꯥꯗꯨꯅ ꯂꯩꯔꯝꯕ ꯑꯅꯤꯗꯨ ꯅꯤꯡꯊꯧ ꯆꯠꯈ꯭ꯔꯕ꯭ꯔꯥ ꯍꯥꯏꯅ ꯂꯩꯊꯣꯛꯇꯨꯅ ꯌꯦꯡꯂꯛꯂꯝꯃꯤ ꯊꯝꯕꯧꯅ ꯏꯊꯧ ꯅꯪꯒꯤ ꯇꯦꯟꯁꯤꯗꯤ ꯃꯄꯥ ꯆꯣꯝꯅ ꯄꯥꯟꯈ꯭ꯔꯦꯍꯦ ꯄꯨꯛꯆꯥꯎꯅ ꯀꯩꯅꯣꯅꯦ ꯑꯩ ꯄꯨꯛꯆꯥꯎꯅꯤꯅꯦ ꯄꯨꯛꯆꯥꯎ ꯑꯣꯏꯅ ꯁꯤꯟꯕ ꯊꯧꯔꯥꯡꯕꯨ ꯃꯄꯥ ꯆꯨꯝꯗꯦ ꯍꯥꯏꯕ꯭ꯔꯣ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯑꯅꯤꯗꯨ ꯄꯦꯟꯅ ꯅꯣꯛꯂꯝꯃꯤ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤ ꯍꯧꯅ ꯅꯤꯡꯊꯧ ꯄꯨꯊꯤꯕꯅ ꯃꯅꯥꯏ ꯑꯆꯥꯟꯕ ꯑꯃꯨꯕꯕꯨ ꯆꯤꯡꯅꯕ ꯃꯤꯠꯌꯦꯡꯅ ꯌꯦꯡꯕ ꯍꯧꯔꯛꯂꯝꯃꯤ ꯑꯃꯨꯕꯗꯤ ꯃꯁꯤ ꯄꯨꯝꯕ ꯈꯪꯗꯕꯅ ꯏꯆꯝ ꯆꯝꯅ ꯑꯗꯨꯃꯛ ꯂꯩꯔꯝꯃꯤ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯇ ꯑꯃꯨꯕꯗꯨ ꯇꯍꯥ ꯇꯍꯥ ꯅꯤꯡꯊꯧ ꯄꯨꯊꯤꯕꯅ ꯆꯥꯅꯕꯅꯤ ꯍꯥꯏꯗꯨꯅ ꯆꯥꯛꯂꯨꯛ ꯑꯃ ꯅꯤꯡꯊꯤꯅ ꯁꯦꯝꯂꯝꯃꯤ ꯇꯟꯖꯥ ꯑꯗꯨꯗ ꯊꯝꯕꯧꯗꯨ ꯃꯥꯒꯤ ꯃꯅꯥꯛꯇ ꯇꯍꯥ ꯇꯍꯥ ꯂꯥꯛꯂꯝꯃꯤ ꯑꯃꯨꯕ ꯀꯩꯗꯧꯔꯦ ꯊꯝꯕꯧ ꯈꯨꯔꯥ ꯇꯣꯃꯥꯜꯒꯤ ꯑꯅꯥꯕꯗꯣ ꯑꯃꯨꯛ ꯈꯪꯍꯧꯔꯦ ꯃꯍꯥꯛꯀꯤ ꯍꯤꯗꯥꯛ ꯊꯝꯐꯝꯗꯨ ꯅꯪꯕꯨ ꯈꯪꯕ꯭ꯔꯣ ꯍꯣꯏ ꯑꯩ ꯈꯪꯉꯤ ꯅꯪ ꯆꯥꯛꯁꯦ ꯑꯃꯨꯛꯇ ꯁꯪꯂꯝꯃꯨ ꯑꯩ ꯄꯤꯔꯨꯈꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯑꯃꯨꯕꯗꯨ ꯇꯍꯥ ꯇꯍꯥ ꯆꯦꯟꯈꯤꯔꯝꯃꯤ ꯊꯝꯕꯧ ꯑꯃꯨꯕꯅ ꯆꯦꯟꯈꯤꯕꯗꯨꯗ ꯑꯈꯥꯕ ꯃꯤꯅꯣꯛ ꯑꯃ ꯅꯣꯛꯂꯝꯃꯤ ꯁꯤ ꯑꯣꯏꯔꯗꯤ ꯅꯥꯀꯜꯗ ꯌꯥꯎꯔꯤꯕ ꯌꯦꯟꯁꯥꯡ ꯑꯁꯤꯗ ꯑꯁꯤ ꯑꯣꯏꯔꯗꯤ ꯅꯥꯀꯜꯗ ꯌꯥꯎꯔꯤꯕ ꯌꯦꯟꯁꯥꯡ ꯑꯁꯤꯗ ꯈꯧꯅꯥꯎ ꯐꯨꯟꯅꯕ ꯍꯨꯁꯦ ꯍꯦꯛꯇ ꯍꯥꯞꯆꯤꯜꯂꯛꯀꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯝꯕꯧꯅ ꯆꯥꯛꯂꯨꯛ ꯑꯗꯨꯗ ꯌꯥꯎꯔꯤꯕ ꯌꯦꯟꯁꯥꯡ ꯃꯊꯦꯜ ꯑꯃꯗ ꯈꯧꯅꯥꯎ ꯐꯨꯟꯅꯕ ꯍꯤꯗꯥꯛ ꯑꯗꯨ ꯍꯥꯞꯆꯤꯜꯂꯝꯃꯤ ꯑꯁꯣꯝꯗꯅ ꯑꯃꯨꯕꯗꯨ ꯀꯣꯅꯨꯡ ꯄꯥꯟꯅꯕ ꯇꯣꯃꯥꯜꯒꯤ ꯀꯥ ꯇꯝꯅ ꯇꯍꯥ ꯇꯍꯥ ꯂꯥꯛꯂꯝꯃꯤ ꯃꯇꯝꯗꯨꯗ ꯇꯣꯃꯥꯜꯗꯤ ꯀꯔꯤꯁꯨ ꯇꯧꯗꯅ ꯊꯕꯛ ꯁꯨꯔꯤꯕ ꯃꯌꯥꯝꯗꯨ ꯌꯦꯡꯁꯤꯜꯂꯒ ꯂꯩꯕ ꯊꯦꯡꯅꯔꯝꯃꯤ ꯈꯨꯔꯥꯕꯨ ꯑꯅꯥꯕ ꯍꯧꯏ ꯍꯥꯏꯗꯥꯏꯅꯦ ꯑꯗꯨꯒ ꯑꯁꯨꯛ ꯊꯨꯅ ꯐꯔꯒ ꯂꯩꯔꯝꯂꯤꯕ ꯑꯁꯤꯅ ꯀꯝꯗꯧꯔꯤꯕꯅꯣ ꯀꯅꯥꯅ ꯍꯥꯏꯔꯤꯕꯅꯣ ꯑꯩꯕꯨ ꯑꯅꯥꯕ ꯍꯧꯏ ꯍꯥꯏꯗꯦ ꯑꯩꯗꯤ ꯀꯩꯁꯨ ꯇꯧꯗꯦꯅ ꯊꯝꯕꯧꯅꯗꯤ ꯈꯨꯔꯥ ꯑꯅꯥꯕ ꯍꯧꯏ ꯍꯥꯏꯕꯗꯨꯗ ꯑꯩꯗꯤ ꯄꯥꯈꯠꯇꯅ ꯆꯦꯜꯂꯛꯂꯤꯕꯅꯤ ꯃꯗꯨꯅ ꯍꯥꯏꯕ ꯋꯥꯕꯨ ꯑꯋꯣꯏꯕ ꯑꯃꯠꯇ ꯉꯥꯡꯗꯕꯅꯤ ꯐꯔꯦ ꯑꯗꯨꯗꯤ ꯈꯨꯔꯥ ꯑꯩꯁꯨ ꯑꯁꯣꯝꯗ ꯆꯥꯛ ꯁꯤꯜꯂꯝꯂꯤ ꯑꯃꯨꯛꯇ ꯌꯦꯡꯁꯤꯜꯂꯨꯈꯤꯒꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯑꯃꯨꯕꯗꯨ ꯆꯥꯛꯈꯨꯝꯂꯣꯝꯗ ꯂꯥꯛꯂꯝꯃꯤ ꯃꯇꯝꯗꯨꯗ ꯊꯝꯕꯧꯗꯤ ꯃꯐꯝꯗꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤ ꯂꯩꯔꯝꯂꯦ ꯃꯥꯏ ꯊꯝꯕꯧ ꯍꯥꯏꯁꯤꯅ ꯈꯜꯂꯤꯕꯁꯤ ꯀꯔꯤꯅꯣ ꯈꯪꯗꯦꯅꯦ ꯑꯩꯕꯨ ꯈꯨꯔꯥ ꯇꯣꯃꯥꯜ ꯅꯥꯏ ꯍꯥꯏꯖꯤꯜꯂꯒ ꯑꯃꯨꯛ ꯀꯣꯏꯆꯠ ꯆꯠꯍꯜꯂꯤ ꯑꯗꯨꯒ ꯆꯥꯛꯁꯤ ꯆꯪꯂꯝꯃꯨ ꯍꯥꯏꯁꯨ ꯆꯪꯂꯝꯗꯦꯅꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯑꯃꯨꯕꯗꯨ
ꯆꯥꯛꯂꯨꯛ ꯑꯗꯨ ꯅꯤꯡꯊꯤꯅ ꯁꯦꯝꯕ ꯂꯣꯏꯔꯒ ꯅꯤꯡꯊꯧ ꯄꯨꯊꯤꯕꯒꯤ ꯃꯅꯥꯛꯇ ꯄꯨꯗꯨꯅ ꯂꯥꯛꯂꯝꯃꯤ꯫ ꯅꯤꯡꯊꯧ ꯄꯨꯊꯤꯕꯁꯨ ꯃꯅꯥꯏ ꯑꯃꯨꯕꯅ ꯄꯨꯔꯛꯂꯤꯕ ꯆꯥꯛꯂꯨꯛ ꯑꯗꯨ ꯏꯆꯤꯡ ꯆꯤꯡꯅꯅ ꯆꯥꯕ ꯍꯧꯔꯝꯃꯤ꯫ ꯇꯟꯖꯥ ꯑꯗꯨꯗ ꯅꯤꯡꯊꯧ ꯄꯨꯊꯤꯕꯒꯤ ꯈꯧꯅꯥꯎꯗꯨ ꯐꯨꯟꯕ ꯍꯧꯒꯠꯂꯛꯂꯝꯃꯤ꯫ ꯑꯗꯨꯅ ꯅꯤꯡꯊꯧ ꯄꯨꯊꯤꯕꯗꯨ ꯃꯈꯨꯠ ꯃꯁꯥ ꯆꯥꯛꯅ ꯏꯇꯩ ꯇꯩꯅ ꯃꯈꯧꯔꯤ ꯑꯗꯨ ꯄꯥꯏꯁꯤꯜꯂꯝꯃꯤ꯫ ꯇꯣꯃꯥꯜꯅ ꯍꯣꯏ ꯅꯈꯣꯏ ꯀꯅꯥ ꯂꯩꯒꯦ? ꯏꯅꯤꯡꯊꯧꯁꯦ ꯀꯩꯅꯣꯝꯃ ꯇꯧꯈ꯭ꯔꯦꯅꯦ꯫ ꯇꯣꯃꯥꯜꯅ ꯂꯥꯎꯕꯗꯨ ꯇꯥꯕꯗ ꯀꯣꯅꯨꯡ ꯑꯗꯨꯗ ꯊꯕꯛ ꯁꯨꯕ ꯈꯔ ꯆꯦꯟꯁꯤꯜꯂꯛꯂꯝꯃꯤ꯫ ꯍꯣꯏ ꯅꯈꯣꯏ ꯀꯅꯥꯅꯣ ꯑꯃꯅ ꯀꯣꯅꯨꯡꯒꯤ ꯃꯥꯏꯕꯗꯨ ꯀꯧꯔꯁꯨ꯫ ꯍꯣꯏ ꯑꯉꯝꯕ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯂꯥꯟꯃꯤ ꯑꯃ ꯊꯨꯅ ꯃꯥꯏꯕ ꯀꯧꯕꯅꯤ ꯍꯥꯏꯅ ꯆꯦꯟꯈꯤꯔꯝꯃꯤ꯫ ꯑꯃꯨꯕꯗꯤ ꯀꯔꯤꯁꯨ ꯈꯪꯖꯗꯕꯅꯤꯅ ꯆꯥꯛꯂꯨꯛ ꯑꯗꯨ ꯊꯝꯂꯝꯂꯒ ꯑꯗꯨꯝ ꯊꯣꯛꯂꯛꯂꯕꯅꯤ꯫ ꯑꯗꯨꯅ ꯃꯌꯥꯝꯅ ꯏꯔꯥꯡ ꯂꯥꯡꯅꯕ ꯑꯗꯨꯗ ꯏꯉꯛꯉꯛꯂꯝꯃꯤ꯫ ꯇꯣꯝꯕꯅ ꯃꯌꯥꯝꯅ ꯏꯔꯥꯡ ꯂꯥꯡꯅꯔꯤꯕ ꯑꯁꯤꯕꯨ ꯀꯔꯤ ꯇꯧꯕ ꯌꯥꯎꯔꯖꯥꯠꯅꯣꯅꯦ? ꯑꯁꯤ ꯈꯟꯅ ꯊꯕꯛ ꯁꯨꯕ ꯑꯃꯅ ꯇꯍꯥ ꯂꯥꯛꯄꯗꯨ ꯈꯥꯝꯂꯒ ꯀꯔꯤ ꯇꯧꯔꯦ ꯍꯥꯏꯅ ꯍꯪꯂꯝꯃꯤ꯫ ꯑꯩꯈꯣꯏꯒꯤ ꯅꯤꯡꯊꯧꯗꯨ ꯁꯣꯔ ꯐꯨꯟꯒꯠꯇꯅ ꯂꯥꯛꯅꯍꯧꯔꯤ꯫ ꯑꯃꯨꯕ ꯅꯨꯄꯤ ꯑꯗꯨꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯍꯦꯟꯅ ꯉꯛꯄ ꯍꯥꯏꯗꯨ ꯑꯣꯏꯔꯝꯃꯤ꯫ ꯑꯗꯨꯅ ꯀꯔꯤꯁꯨ ꯍꯥꯏꯕ ꯉꯝꯗ ꯆꯞ ꯂꯦꯞꯂꯒ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯅꯨꯄꯤꯗꯨꯗꯤ ꯋꯥ ꯃꯈꯥ ꯇꯥꯔꯝꯗ ꯏꯄꯥ ꯄꯥꯈꯠꯅ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯆꯠꯈꯤꯔꯝꯃꯤ꯫ ꯑꯃꯨꯕ ꯉꯥꯏꯍꯥꯛ ꯉꯛꯅ ꯂꯦꯞꯂꯝꯂꯒ ꯅꯤꯡꯊꯧ ꯄꯨꯊꯤꯕꯅ ꯂꯩꯔꯤꯕ ꯑꯗꯣꯝ ꯇꯝꯅ ꯇꯍꯥ ꯆꯦꯟꯈꯤꯔꯝꯃꯤ꯫ ꯑꯁꯣꯝꯗꯅ ꯂꯥꯟꯃꯤ ꯑꯃꯅ ꯀꯣꯅꯨꯡꯒꯤ ꯃꯥꯏꯕꯗꯨ ꯀꯧꯔꯛꯇꯨꯅ ꯅꯤꯡꯊꯧ ꯄꯨꯊꯤꯕꯒꯤ ꯃꯤꯍꯨꯜ ꯄꯥꯏꯗꯨꯅ ꯌꯦꯡꯂꯝꯃꯤ꯫ ꯏꯅꯤꯡꯊꯧ ꯊꯣꯏꯅ ꯅꯨꯡꯁꯥ ꯊꯤꯕꯤꯅꯨ, ꯐꯠꯇ ꯅꯨꯡꯗ ꯊꯣꯛꯄꯗꯤ ꯇꯧꯔꯣꯏ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯥꯏꯕ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯐꯤꯒꯤ ꯈꯥꯎꯗꯒꯤ ꯎꯇꯣꯡ ꯑꯃ ꯂꯧꯊꯣꯛꯂꯒ ꯃꯗꯨꯗꯒꯤ ꯃꯍꯤ ꯑꯃ ꯅꯤꯡꯊꯧ ꯄꯨꯊꯤꯕꯕꯨ ꯊꯛꯍꯜꯂꯝꯃꯤ꯫ ꯃꯗꯨ ꯊꯛꯄꯗꯒꯤ ꯅꯤꯡꯊꯧ ꯄꯨꯊꯤꯕꯗꯨ ꯃꯥꯒꯤ ꯈꯧꯅꯥꯎꯗ ꯐꯨꯜꯂꯝꯕꯗꯨ ꯐꯔꯝꯃꯤ꯫ ꯏꯅꯤꯡꯊꯧ ꯀꯝꯗꯧꯕꯤꯔꯤꯕꯅꯣ? ꯏꯄꯨ ꯑꯃꯥꯏꯕ, ꯏꯄꯨꯁꯨ ꯈꯪꯕ ꯅꯠꯇ꯭ꯔꯣ? ꯑꯆꯥꯟꯕ ꯑꯃꯨꯕꯗꯣ ꯃꯍꯥꯛꯅ ꯆꯥꯛꯂꯨꯛ ꯑꯃ ꯑꯩꯒꯤꯅꯦ ꯍꯥꯏꯗꯨꯅ ꯁꯦꯝꯂꯛꯏ꯫ ꯑꯩꯁꯨ ꯑꯆꯥꯟꯕꯅ ꯁꯦꯝꯕꯅꯤ ꯈꯟ ꯆꯥꯛꯂꯨꯛ ꯑꯗꯨ ꯆꯈꯣꯝ 2-3 ꯍꯨꯞꯂꯨꯔꯦ꯫ ꯑꯗꯨꯗꯒꯤꯗꯤ ꯈꯧꯅꯥꯎꯁꯦ ꯍꯦꯛꯇ ꯐꯨꯜꯂꯛꯂꯤꯕꯅꯤ꯫ ꯑꯩꯗꯤ ꯑꯃꯨꯕꯅ ꯑꯁꯤꯒꯨꯝꯕ ꯊꯕꯛꯁꯦ ꯇꯧꯔꯝꯒꯅꯤ ꯍꯥꯏꯕꯗꯤ ꯊꯥꯖꯗꯕꯅꯤ꯫ ꯃꯥꯏꯕꯗꯨꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯅꯤꯡꯊꯧ ꯄꯨꯊꯤꯕ ꯃꯍꯥꯛꯅ ꯆꯥꯔꯤꯕ ꯑꯗꯨꯗ ꯀꯔꯤꯒꯨꯝꯕ ꯈꯔ ꯌꯥꯎꯔꯕ꯭ꯔꯥ ꯍꯥꯏꯅ ꯆꯤꯡꯅꯔꯝꯃꯤ꯫ ꯏꯄꯨ, ꯅꯁꯨꯗ ꯆꯤꯡꯅꯗꯨꯅ ꯋꯥꯐꯝ ꯑꯗꯣ ꯃꯌꯦꯛ ꯁꯦꯡꯅ ꯑꯃꯨꯛꯇ ꯇꯥꯛꯄꯤꯌꯨ꯫ ꯏꯅꯤꯡꯊꯧ, ꯅꯅꯥꯏꯅ ꯄꯨꯅ ꯏꯅꯤꯡꯊꯧꯒꯤ ꯆꯥꯅꯕ ꯑꯗꯨꯗ ꯁꯣꯔ ꯐꯨꯟꯅꯕ ꯍꯨ ꯁꯣꯏꯗꯅ ꯍꯥꯞꯂꯝꯒꯗ꯭ꯔꯥ ꯍꯥꯏꯅ ꯈꯜꯂꯤ꯫ ꯏꯄꯨꯒꯤꯁꯨ ꯅꯁꯨꯒꯤꯁꯨ ꯆꯤꯡꯅꯕꯁꯤ ꯀꯣꯛꯅꯕ ꯆꯥꯛꯂꯨꯛ ꯑꯗꯨ ꯑꯃꯨꯛꯇ ꯃꯤꯠꯌꯦꯡ ꯇꯥꯕꯤꯌꯨ꯫ ꯍꯥꯏ ꯀꯅꯥ ꯂꯩ? ꯑꯩꯅ ꯆꯥꯔꯝꯕ ꯆꯥꯛꯂꯨꯛ ꯑꯗꯨ ꯈꯣꯡꯂꯩ ꯊꯨꯅ ꯃꯐꯝ ꯑꯁꯤꯗ ꯄꯨꯔꯛꯎ꯫ ꯅꯤꯡꯊꯧ ꯄꯨꯊꯤꯕꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯂꯥꯟꯃꯤ ꯑꯃ ꯆꯥꯛꯂꯨꯛ ꯑꯗꯨ ꯂꯧꯕ ꯆꯦꯟꯈꯤꯔꯝꯃꯤ꯫ ꯇꯟꯖꯥ ꯑꯗꯨꯗ ꯑꯃꯨꯕꯁꯨ ꯀꯣꯅꯨꯡ ꯄꯥꯟꯅꯕ ꯇꯣꯃꯥꯜꯅ ꯂꯦꯞꯂꯤꯕ ꯑꯗꯣꯝꯗ ꯆꯪꯁꯤꯜꯂꯛꯂꯝꯃꯤ꯫ ꯈꯨꯔꯥ, ꯏꯅꯤꯡꯊꯧꯕꯨ ꯀꯔꯝꯕ ꯐꯤꯕꯝꯗ ꯂꯩꯔꯒꯦ? ꯑꯃꯨꯕ, ꯑꯩꯁꯨ ꯃꯅꯨꯡ ꯆꯪꯕ ꯌꯥꯗ ꯊꯤꯡꯂꯒ ꯂꯩꯔꯤ꯫ ꯑꯗꯨꯕꯨ ꯂꯥꯟꯃꯤ ꯑꯃꯅ ꯍꯥꯏꯔꯝꯕꯗ ꯊꯣꯏꯅ ꯅꯨꯡꯁꯥ ꯊꯤꯅꯤꯡꯉꯥꯏ ꯑꯣꯏꯗ꯭ꯔꯦ ꯍꯥꯏ꯫ ꯑꯃꯨꯕ ꯇꯣꯃꯥꯜꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯁꯣꯔ ꯁꯥꯡꯅ ꯍꯣꯟꯗꯣꯛꯆꯔꯝꯃꯤ꯫ ꯇꯟꯖꯥ ꯑꯗꯨꯗ ꯂꯥꯟꯃꯤ ꯑꯃꯅ ꯃꯍꯥꯛꯅ ꯁꯦꯝꯈꯤꯕ ꯆꯥꯛꯂꯨꯛ ꯑꯗꯨ ꯄꯨꯔꯗꯨꯅ ꯅꯤꯡꯊꯧꯅ ꯂꯩꯔꯤꯕ ꯀꯥ ꯑꯗꯣꯝꯗ ꯄꯨꯁꯤꯟꯈꯤꯔꯝꯃꯤ꯫ ꯑꯃꯨꯕꯅ ꯈꯨꯔꯥ, ꯀꯩꯒꯤꯅꯣ ꯆꯥꯛꯂꯨꯛ ꯑꯁꯤꯅ ꯑꯁꯣꯝꯗ ꯑꯃꯨꯛ ꯄꯨꯁꯤꯟꯈ꯭ꯔꯤꯁꯤꯅ? ꯑꯩꯁꯨ ꯈꯪꯗꯦꯅꯦ ꯑꯃꯨꯕ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯉꯥꯏꯍꯥꯛ ꯂꯦꯞꯂꯒ ꯂꯩꯔꯤꯉꯩꯗ ꯂꯥꯟꯃꯤ ꯑꯃ ꯊꯣꯛꯂꯛꯂꯒ ꯑꯃꯨꯕꯕꯨ ꯃꯅꯨꯡꯗ ꯆꯪꯅꯕ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯑꯃꯨꯕ, ꯆꯪꯉꯨ ꯏꯅꯤꯡꯊꯧꯅ ꯂꯥꯛꯑꯣ ꯍꯥꯏꯁꯤ ꯑꯔꯨꯕ ꯋꯥ ꯍꯥꯏꯗꯣꯏ ꯑꯣꯏꯔꯝꯅꯤ꯫ ꯍꯣꯏ ꯈꯨꯔꯥ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯑꯃꯨꯕ ꯇꯞꯅ ꯀꯥꯗꯨꯒꯤ ꯃꯅꯨꯡ ꯆꯪꯈꯤꯔꯝꯃꯤ꯫ ꯅꯤꯡꯊꯧ ꯄꯨꯊꯤꯕ ꯑꯃꯨꯕ ꯆꯪꯂꯛꯄ ꯎꯕꯗ ꯁꯥꯎꯅ ꯌꯦꯡꯂꯛꯂꯝꯃꯤ꯫ ꯃꯗꯨ ꯎꯕꯗ ꯑꯃꯨꯕꯗꯨ ꯍꯥꯏꯐꯦꯠ ꯄꯥꯈꯠꯂꯞ ꯇꯧꯔꯝꯃꯤ꯫ ꯏꯅꯤꯡꯊꯧ, ꯅꯅꯥꯏ ꯑꯩꯕꯨ ꯀꯧꯕꯤꯕꯕꯨ? ꯑꯁꯤ ꯍꯥꯏꯗꯨꯅ ꯑꯃꯨꯕ ꯀꯤꯅ ꯅꯤꯡꯊꯧ ꯄꯨꯊꯤꯕꯒꯤ ꯈꯨꯌꯥꯗ ꯈꯨꯔꯨꯝꯂꯝꯃꯤ꯫ ꯑꯃꯨꯕ, ꯀꯔꯤ ꯄꯦꯟꯗꯕ ꯂꯩꯕꯒꯤꯅꯣ ꯅꯪꯅ ꯑꯩꯕꯨ ꯍꯥꯠꯅꯕ ꯍꯣꯠꯅꯔꯤꯕꯁꯦ? ꯏꯅꯤꯡꯊꯧ, ꯅꯅꯥꯏ ꯑꯩꯒꯤ ꯏꯐꯝꯗ ꯇꯥꯛꯄꯤꯔꯤꯕ ꯋꯥꯐꯝ ꯑꯁꯤꯕꯨ ꯀꯔꯤꯅꯣ? ꯅꯅꯥꯏꯅ ꯏꯅꯤꯡꯊꯧꯕꯨ ꯍꯥꯠꯅꯕ ꯈꯟꯈꯤꯕ ꯂꯩꯖꯗꯦ꯫ ꯑꯗꯨꯒ ꯀꯔꯤꯒꯤꯅꯣ ꯆꯥꯛꯂꯨꯛ ꯑꯁꯤꯗ ꯍꯨ ꯌꯥꯎꯔꯝꯂꯤꯕ? ꯇꯣꯝꯕ ꯅꯤꯡꯊꯧ ꯄꯨꯊꯤꯕꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯄꯥꯈꯠꯅ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯁꯦ ꯆꯥꯔꯕꯗꯤ ꯑꯩꯁꯦ ꯁꯤꯈ꯭ꯔꯗꯤ ꯅꯪꯕꯨ ꯀꯣꯅꯨꯡꯁꯤꯗ ꯐꯥꯖꯤꯜꯂꯔꯣꯏ ꯈꯟꯕꯒꯤꯔ? ꯀꯔꯤꯒꯤꯅꯣ ꯁꯦꯡꯅ ꯍꯥꯏꯌꯨ꯫ ꯑꯃꯨꯕ ꯃꯁꯥꯗꯨ ꯄꯥꯈꯠꯅ ꯇꯨꯃꯤꯟꯅ ꯉꯥꯏꯍꯥꯛ ꯂꯩꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯑꯁꯨꯝ ꯅꯤꯡꯁꯤꯡꯂꯛꯄꯗ ꯊꯝꯕꯧꯅ ꯃꯥꯕꯨ ꯇꯣꯃꯥꯜ ꯑꯅꯥꯕ ꯍꯧꯔꯦ ꯍꯥꯏꯖꯤꯟꯗꯨꯅ ꯆꯥꯛꯂꯨꯛ ꯁꯦꯝꯂꯤꯉꯩꯗ ꯑꯇꯣꯞꯄꯗ ꯆꯠꯍꯟꯕ ꯑꯃꯗꯤ ꯃꯍꯥꯛꯅ ꯍꯜꯂꯛꯄꯗ ꯊꯝꯕꯧ ꯂꯩꯔꯝꯗꯕ ꯄꯨꯝꯅꯃꯛ ꯅꯤꯡꯁꯤꯡꯂꯛꯂꯝꯃꯤ꯫ ꯏꯅꯤꯡꯊꯧ, ꯅꯅꯥꯏ ꯑꯩ ꯑꯁꯦꯡꯕ ꯄꯨꯝꯕ ꯍꯥꯏꯖꯒꯦ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯣꯛꯈ꯭ꯔꯤꯕ ꯄꯨꯝꯕ ꯇꯝꯂꯝꯃꯤ꯫ ꯍꯣꯏ, ꯅꯈꯣꯏ ꯀꯅꯥ ꯂꯩ? ꯍꯧꯖꯤꯛꯃꯛ ꯊꯝꯕꯧꯕꯨ ꯀꯧꯔꯣ, ꯊꯤꯜꯂꯕꯅꯦ꯫ ꯍꯣꯏ ꯅꯤꯡꯊꯧ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯥꯟꯃꯤ ꯑꯗꯨ ꯊꯝꯕꯧꯕꯨ ꯀꯧꯕ ꯆꯦꯟꯈꯤꯔꯝꯃꯤ꯫ ꯑꯃꯨꯕ,
ꯅꯍꯥꯛꯅ ꯍꯥꯏꯔꯤꯕꯗꯨꯅ ꯆꯨꯝꯂꯝꯂꯕꯗꯤ ꯐꯩ ꯃꯗꯨ ꯅꯠꯇ꯭ꯔꯕꯗꯤ ꯑꯩꯕꯨ ꯐꯠꯇꯦ ꯍꯥꯏꯅꯨ ꯏꯅꯤꯡꯊꯧ ꯅꯅꯥꯏ ꯑꯩꯅ ꯍꯥꯏꯖꯔꯤꯕꯁꯤ ꯑꯁꯦꯡꯕꯅꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯑꯃꯨꯕꯗꯨ ꯇꯇꯨ ꯂꯦꯞꯇꯨꯅ ꯂꯩꯔꯝꯃꯤ ꯉꯥꯏꯍꯥꯛ ꯂꯩꯕꯒ ꯊꯝꯕꯧꯁꯨ ꯀꯥꯗꯨꯗ ꯆꯪꯂꯛꯂꯝꯃꯤ ꯏꯅꯤꯡꯊꯧ ꯅꯅꯥꯏ ꯑꯩꯕꯨ ꯀꯧꯕꯤꯕꯕꯨ ꯀꯔꯤ ꯇꯥꯛꯄꯤꯒꯗꯕꯅꯣ ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯝꯕꯧꯁꯨ ꯅꯤꯡꯊꯧ ꯄꯨꯊꯤꯕꯒꯤ ꯈꯨꯌꯥꯗ ꯈꯨꯔꯨꯝꯂꯝꯃꯤ ꯊꯝꯕꯧ ꯅꯍꯥꯛꯅ ꯑꯃꯨꯕꯗ ꯈꯨꯔꯥ ꯇꯣꯃꯥꯜꯕꯨ ꯑꯅꯥꯕ ꯀꯥꯡꯉꯤ ꯍꯥꯏꯅ ꯍꯥꯏꯁꯦ ꯑꯆꯨꯝꯕ꯭ꯔꯥ ꯏꯅꯤꯡꯊꯧ ꯉꯁꯤ ꯅꯨꯃꯤꯠꯀꯤ ꯑꯩꯒ ꯑꯃꯨꯕꯒ ꯑꯃꯨꯛꯇ ꯊꯦꯡꯅꯗ꯭ꯔꯤ ꯍꯧꯖꯤꯛ ꯊꯦꯡꯅꯔꯤꯕ ꯑꯁꯤ ꯅꯠꯇꯅ ꯑꯃꯨꯕꯗꯤ ꯊꯝꯕꯧꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯃꯀꯣꯛꯇ ꯑꯔꯨꯝꯕ ꯄꯣꯠꯁꯛ ꯑꯃꯅ ꯅꯟꯊꯔꯛꯄꯒ ꯆꯞ ꯃꯥꯟꯅꯈ꯭ꯔꯦ ꯊꯝꯕꯧ ꯅꯪꯅ ꯍꯥꯏꯔꯤꯕꯗꯨꯕꯨ ꯀꯔꯤꯅꯣ ꯉꯁꯥꯏꯗ ꯑꯩꯒꯤ ꯅꯥꯛꯇ ꯂꯥꯛꯂꯒ ꯈꯨꯔꯥ ꯇꯣꯃꯥꯜ ꯑꯅꯥꯕ ꯀꯥꯡꯂꯦ ꯍꯥꯏꯗꯨꯅ ꯆꯥꯛꯂꯨꯛ ꯁꯦꯝꯂꯤꯕ ꯑꯩꯕꯨ ꯍꯤꯗꯥꯛ ꯄꯤꯕ ꯆꯠꯍꯟꯕ ꯅꯠꯇ꯭ꯔꯣ ꯑꯃꯨꯕ ꯅꯪꯅ ꯑꯔꯥꯟꯕ ꯇꯧꯔꯒ ꯆꯦꯟꯊꯣꯛꯅꯕ ꯑꯩꯕꯨ ꯀꯔꯤꯒꯤ ꯄꯛꯁꯤꯜꯂꯤꯕꯅꯣ ꯉꯁꯤꯒꯤ ꯅꯪꯒ ꯑꯩꯒꯁꯨ ꯑꯃꯨꯛꯇ ꯊꯦꯡꯅꯗꯅ ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯝꯕꯧꯗꯨ ꯑꯣꯏꯗꯕ ꯀꯌꯥ ꯍꯥꯏꯖꯤꯜꯂꯝꯃꯤ ꯃꯍꯥꯛꯅ ꯑꯣꯏꯗꯕ ꯍꯥꯏꯖꯤꯜꯂꯕ ꯑꯗꯨꯗ ꯅꯤꯡꯊꯧ ꯄꯨꯊꯤꯕꯁꯨ ꯊꯥꯖꯔꯝꯃꯤ ꯑꯗꯨꯅ ꯑꯃꯨꯕꯅ ꯑꯆꯨꯝꯕ ꯑꯁꯦꯡꯕ ꯍꯥꯏꯖꯔꯤꯕꯗꯨ ꯇꯥꯕꯤꯔꯝꯗꯦ ꯑꯃꯨꯕ ꯑꯩꯅꯗꯤ ꯅꯪꯁꯦ ꯄꯨꯛꯆꯦꯜ ꯁꯦꯡꯖꯕ ꯑꯩꯒꯤ ꯑꯁꯦꯡꯕ ꯃꯔꯨꯞ ꯑꯃꯒꯨꯝꯅ ꯈꯜꯂꯨꯕꯅꯤ ꯑꯗꯨꯕꯨ ꯅꯪꯗꯤ ꯑꯩꯕꯨ ꯃꯥꯡꯍꯟꯕ ꯂꯥꯛꯄ ꯃꯤꯁꯛ ꯑꯃ ꯑꯣꯏꯔꯝꯃꯤ ꯑꯗꯨꯅ ꯉꯁꯤꯃꯛ ꯅꯍꯥꯛꯄꯨ ꯃꯤꯍꯥꯠꯄꯨꯡꯗ ꯃꯤꯍꯥꯠꯄꯅ ꯍꯥꯠꯍꯜꯂꯅꯤ ꯏꯅꯤꯡꯊꯧ ꯅꯅꯥꯏ ꯑꯩꯅ ꯍꯥꯏꯖꯕ ꯑꯁꯤꯗ ꯏꯅꯤꯡꯊꯧꯅ ꯊꯥꯖꯕꯤꯗ꯭ꯔꯕꯅꯤꯅ ꯅꯅꯥꯏ ꯑꯩꯒꯤꯗꯤ ꯑꯩ ꯂꯥꯟꯊꯦ ꯍꯥꯏꯕ ꯑꯁꯤ ꯅꯠꯇꯅ ꯎꯄꯥꯏ ꯀꯔꯤꯁꯨ ꯂꯩꯖꯗꯦ ꯍꯥꯏ ꯀꯅꯥ ꯂꯩ ꯃꯁꯤꯒꯤ ꯁꯛꯊꯤꯕ ꯑꯣꯏꯗ ꯄꯥꯗꯕ ꯇꯧꯕꯁꯦ ꯌꯥꯝ ꯊꯨꯅ ꯆꯤꯡꯊꯣꯛꯂꯨ ꯂꯥꯎ ꯅꯤꯡꯊꯧꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯃꯅꯥꯏ ꯑꯃ ꯆꯪꯂꯛꯂꯒ ꯑꯃꯨꯕꯕꯨ ꯆꯤꯡꯊꯣꯛꯅꯕ ꯍꯣꯠꯅꯔꯝꯃꯤ ꯑꯃꯨꯕꯁꯨ ꯅꯤꯡꯊꯧ ꯄꯨꯊꯤꯕꯗ ꯃꯍꯥꯛ ꯂꯥꯟꯗꯕꯅꯦ ꯍꯥꯏꯅ ꯀꯟꯅ ꯂꯥꯎꯔꯝꯃꯤ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯂꯥꯎꯔꯤꯕꯗꯨ ꯀꯅꯥꯅꯁꯨ ꯇꯥꯕꯤꯔꯝꯗꯦ ꯄꯨꯝꯅꯃꯛ ꯑꯔꯦꯝꯕ ꯇꯥꯔꯝꯃꯤ ꯑꯁꯨꯝꯅ ꯂꯥꯟꯃꯤ ꯑꯅꯤꯈꯛꯅ ꯆꯞꯂꯒ ꯑꯃꯨꯕꯗꯨ ꯃꯤꯍꯥꯠꯄꯨꯡꯗ ꯄꯨꯈꯠꯂꯝꯃꯤ ꯃꯇꯝ ꯑꯗꯨꯗ ꯈꯪꯍꯧꯗꯅ ꯑꯀꯟꯕ ꯅꯣꯡꯂꯩ ꯅꯨꯡꯁꯤꯠ ꯑꯃ ꯂꯥꯛꯂꯝꯃꯤ ꯅꯣꯡꯂꯩ ꯅꯨꯡꯁꯤꯠ ꯑꯗꯨꯒꯤ ꯁꯥꯐꯨ ꯑꯗꯨ ꯀꯟꯃꯟꯕꯅ ꯃꯌꯥꯝꯗꯨ ꯃꯃꯥꯏ ꯃꯃꯤꯠ ꯄꯥꯡꯕ ꯉꯝꯂꯝꯗꯦ ꯇꯟꯖꯥ ꯑꯗꯨꯗ ꯅꯣꯡꯂꯩ ꯅꯨꯡꯁꯤꯠ ꯃꯔꯛꯇꯒꯤ ꯎꯆꯦꯛꯀꯤ ꯃꯁꯥ ꯄꯥꯟꯕꯤ ꯅꯨꯄꯤ ꯑꯃ ꯄꯥꯏꯊꯣꯔꯛꯂꯒ ꯑꯃꯨꯕꯕꯨ ꯆꯦꯜꯂꯒ ꯄꯨꯈꯤꯔꯝꯃꯤ ꯄꯨꯛꯆꯥꯎꯅ ꯎꯕꯤꯔꯗꯅ ꯏꯅꯤꯡꯊꯧꯒꯤ ꯄꯣꯛꯃꯤꯟꯅꯗꯕ ꯏꯅꯥꯎ ꯃꯆꯥꯏꯕꯨꯡ ꯄꯥꯃꯦꯜꯒꯤ ꯃꯅꯥꯏ ꯑꯆꯥꯟꯕꯤ ꯂꯣꯏꯖꯤꯡ ꯈꯣꯝꯕꯤꯅꯅꯤ ꯑꯃꯨꯕꯕꯨ ꯆꯦꯜꯂꯒ ꯄꯨꯈ꯭ꯔꯤꯕ ꯑꯁꯤ ꯇꯁꯦꯡꯅ ꯍꯥꯏꯔꯕꯗ ꯅꯤꯡꯊꯧ ꯄꯨꯊꯤꯕꯒꯤ ꯃꯄꯥꯕꯨꯡꯁꯤ ꯂꯩꯃ ꯑꯅꯤ ꯁꯨꯔꯝꯃꯤ ꯅꯤꯡꯊꯧ ꯄꯨꯊꯤꯕꯒꯤ ꯃꯃꯥ ꯏꯕꯦꯝꯃ ꯑꯗꯨꯅ ꯑꯍꯜꯅꯤ ꯑꯗꯨꯒ ꯃꯆꯥꯏꯕꯨꯡ ꯄꯥꯃꯦꯜꯒꯤ ꯃꯃꯥ ꯏꯕꯦꯝꯃ ꯑꯗꯨꯅ ꯑꯇꯣꯝꯕꯤꯅꯤ ꯃꯃꯥ ꯇꯤꯟꯅꯗꯕ ꯃꯆꯤꯟ ꯃꯅꯥꯎ ꯑꯅꯤꯁꯤ ꯅꯤꯡꯊꯧ ꯐꯝꯕꯥꯜ ꯍꯥꯛꯇꯒꯤ ꯌꯦꯛꯅꯕ ꯍꯥꯏꯗꯨ ꯑꯣꯏꯈ꯭ꯔꯕꯅꯤ ꯑꯗꯨꯅꯅꯤ ꯄꯨꯛꯆꯥꯎꯅ ꯂꯣꯏꯖꯤꯡ ꯈꯣꯝꯕꯤꯅ ꯑꯃꯨꯕꯕꯨ ꯃꯐꯝ ꯑꯗꯨꯗꯒꯤ ꯄꯨꯈꯤꯕ ꯑꯗꯨꯗ ꯅꯤꯡꯊꯧ ꯄꯨꯊꯤꯕꯒꯤ ꯃꯐꯝꯗ ꯇꯥꯛꯂꯤꯕꯗꯨ ꯍꯥꯏ ꯂꯥꯟꯃꯤꯁꯥ ꯂꯩꯕꯥꯛ ꯁꯤꯟꯕ ꯊꯨꯡꯅ ꯑꯃꯨꯕꯕꯨ ꯐꯥꯅꯕ ꯃꯍꯥꯛꯄꯨ ꯍꯤꯡꯅ ꯁꯤꯟꯅꯕ ꯉꯝꯕ ꯃꯤꯗ ꯃꯅꯥ ꯃꯊꯨꯝ ꯌꯦꯟꯊꯣꯛꯀꯅꯤ ꯍꯥꯏꯅ ꯄꯥꯎꯖꯦꯜ ꯂꯥꯎꯊꯣꯛꯎ ꯐꯒꯅꯤ ꯅꯤꯡꯊꯧ ꯄꯨꯊꯤꯕ ꯃꯍꯥꯛꯀꯤ ꯃꯅꯥꯏ ꯑꯆꯥꯟꯕ ꯑꯗꯨꯅ ꯑꯁꯨꯝꯅ ꯃꯍꯥꯛꯀꯤ ꯃꯐꯝꯗ ꯑꯔꯣꯟꯕ ꯂꯥꯂꯣꯡꯁꯤꯜꯂꯝꯒꯅꯤ ꯍꯥꯏꯕꯕꯨ ꯊꯥꯖꯔꯨꯗꯕꯅꯤ ꯑꯗꯨꯕꯨ ꯃꯃꯤꯠꯃꯛꯅ ꯎꯔꯕ ꯑꯗꯨꯗ ꯁꯥꯎꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯆꯠꯈꯤꯔꯝꯃꯤ ꯅꯤꯡꯊꯧꯅ ꯁꯥꯎꯅ ꯆꯠꯈꯤꯕꯗꯨ ꯎꯔꯒ ꯄꯨꯛꯆꯥꯎꯒ ꯊꯝꯕꯧꯒꯗꯤ ꯌꯦꯡꯅꯔꯒ ꯂꯣꯟꯅ ꯅꯣꯛꯂꯝꯃꯤ ꯊꯝꯕꯧꯅ ꯏꯇꯥꯎ ꯅꯪꯒꯤ ꯂꯥꯂꯣꯡ ꯑꯁꯤꯗꯤ ꯐꯖꯅ ꯃꯄꯥ ꯆꯨꯝꯅ ꯄꯥꯜꯂꯤꯍꯦ ꯄꯨꯛꯆꯥꯎꯅ ꯀꯩꯅꯣꯅꯦ ꯑꯩꯅ ꯊꯛꯄ ꯂꯥꯡꯗꯕꯨ ꯊꯨꯗ ꯂꯥꯛꯇ ꯌꯥꯄꯣꯟꯇꯦꯅꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯑꯅꯤꯗꯨ ꯑꯄꯦꯟꯕ ꯃꯤꯅꯣꯛ ꯑꯃ ꯅꯣꯛꯂꯝꯃꯤ ꯑꯁꯣꯝꯗꯅ ꯑꯃꯨꯕꯗꯨ ꯎꯆꯦꯛ ꯃꯁꯥ ꯄꯥꯟꯕꯤ ꯅꯨꯄꯤ ꯑꯗꯨꯅ ꯆꯦꯟꯗꯨꯅ ꯄꯨꯔꯤꯕ ꯑꯗꯨꯗ ꯄꯥꯈꯠꯅ ꯃꯍꯥꯛꯄꯨ ꯊꯥꯗꯣꯛꯎ ꯍꯥꯏꯅ ꯂꯥꯎꯔꯝꯃꯤ ꯂꯣꯏꯖꯤꯡ ꯈꯣꯝꯕꯤꯅ ꯊꯥꯗꯣꯛꯀꯅꯤ ꯄꯥꯈꯠꯀꯅꯣ ꯉꯥꯏꯍꯥꯛ ꯋꯥꯠꯂꯤ ꯑꯩꯕꯨ ꯄꯨꯔꯤꯕ ꯑꯁꯤꯕꯨ ꯀꯔꯥꯏꯗꯅꯣ ꯑꯩ ꯀꯣꯛꯁꯦ ꯌꯥꯝꯅ ꯉꯥꯎꯔꯁꯨ ꯉꯥꯏꯍꯥꯛ ꯈꯥꯡꯉꯨ ꯑꯩꯅ ꯆꯦꯠꯅ ꯄꯥꯏꯔꯤꯕꯅꯤꯅ ꯀꯩꯁꯨ ꯇꯧꯔꯣꯏ ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯣꯏꯖꯤꯡ ꯈꯣꯝꯕꯤ ꯊꯧꯁꯥꯗꯅ ꯃꯍꯥꯛꯅ ꯊꯨꯡꯂꯨꯗꯧꯔꯤꯕ ꯃꯐꯝ ꯑꯗꯣꯝꯗ ꯂꯦꯞꯇꯅ ꯄꯥꯏꯔꯝꯃꯤ ꯑꯁꯨꯝ ꯂꯦꯞꯇꯅ ꯄꯥꯏꯔꯛꯄꯅ ꯎꯃꯪ ꯑꯃꯒꯤ ꯃꯌꯥꯏꯗ ꯑꯃꯨꯕꯗꯨ ꯄꯣꯞ ꯂꯥꯎꯅ ꯊꯥꯗꯔꯛꯂꯝꯃꯤ ꯑꯗꯨꯒ ꯃꯥꯁꯨ ꯇꯞꯅ ꯂꯩꯃꯥꯏꯗ ꯇꯥꯔꯛꯂꯝꯃꯤ ꯑꯗꯨꯒ ꯃꯅꯪꯒꯟꯗꯒꯤ ꯎꯆꯦꯛ ꯃꯆꯥꯗꯨ ꯂꯧꯊꯣꯛꯅꯕ ꯍꯣꯠꯅꯔꯝꯃꯤ ꯑꯃꯨꯕꯅ ꯃꯐꯝ ꯑꯁꯤꯗ ꯑꯩꯕꯨ ꯄꯨꯔꯛꯂꯤꯕ ꯑꯁꯤꯕꯨ ꯀꯔꯤꯒꯤꯅꯣ ꯃꯤꯁꯛ ꯑꯃ ꯎꯅꯅꯕꯅꯤ ꯃꯤ ꯍꯥꯏꯕ ꯀꯅꯥꯅꯣ ꯑꯩꯒ ꯎꯅꯗꯧꯔꯤꯕ ꯑꯗꯨꯕꯨ ꯉꯥꯏꯍꯥꯛ ꯇꯨꯃꯤꯟ ꯂꯩꯌꯨ ꯃꯤꯁꯛ ꯑꯗꯣ ꯃꯐꯝ ꯑꯁꯤꯗ ꯌꯧꯁꯤꯜꯂꯛꯂꯒꯅꯤ ꯑꯗꯨꯒ ꯈꯪꯂꯅꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯣꯏꯖꯤꯡ ꯈꯣꯝꯕꯤꯗꯨ ꯃꯐꯝꯗꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯀꯦ ꯇꯧꯔꯝꯃꯤ ꯃꯇꯝꯗꯨꯗ ꯑꯃꯨꯕꯅ ꯃꯥꯕꯨ ꯈꯥꯝꯂꯝꯃꯤ ꯃꯐꯝ ꯑꯁꯤ ꯁꯥ ꯀꯩ ꯑꯃꯠꯇ ꯆꯪꯕ ꯉꯝꯗꯕꯅꯤ ꯉꯥꯏꯍꯥꯛ ꯉꯥꯏꯔꯣ ꯑꯩꯗꯤ ꯇꯧꯒꯗꯕ ꯏꯊꯧ ꯌꯥꯝꯅ ꯂꯩ ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯣꯏꯖꯤꯡ ꯈꯣꯝꯕꯤ ꯑꯃꯨꯕꯅ ꯋꯥ ꯍꯥꯏꯕ ꯅꯪꯗ ꯃꯐꯝꯗꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤꯔꯝꯃꯤ ꯀꯔꯤ ꯅꯨꯄꯤꯅꯣꯅꯤ ꯃꯤꯅ ꯋꯥ ꯍꯥꯏꯕꯒ ꯑꯃꯠꯇ ꯅꯪꯗꯦ ꯃꯥꯒꯤ ꯉꯥꯡꯐꯝ ꯊꯣꯛꯄ ꯄꯦꯗ꯭ꯔꯣꯡ ꯉꯥꯡꯂꯝꯂꯒ ꯆꯠꯈꯤꯅꯦ ꯑꯁꯤ ꯈꯟꯅ ꯑꯃꯨꯕ
ꯃꯥꯕꯨ ꯎꯅꯕ ꯄꯥꯝꯂꯤꯕꯗꯨ ꯀꯅꯥꯕꯨ ꯑꯣꯏꯔꯤꯕ ꯈꯟꯅ ꯃꯐꯝ ꯑꯗꯨꯗ ꯂꯦꯡꯗꯅ ꯉꯥꯏꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯉꯥꯏꯍꯥꯛꯀꯤ ꯇꯨꯡꯗ ꯃꯆꯥꯏꯕꯨꯡ ꯃꯄꯥꯃꯦꯜꯗꯨ ꯃꯐꯝ ꯑꯗꯨꯗ ꯃꯅꯥꯏ ꯃꯁꯦꯟ ꯈꯔꯒ ꯂꯣꯏꯅꯅ ꯂꯥꯛꯂꯝꯃꯤ꯫ ꯃꯗꯨ ꯎꯕꯗ ꯑꯃꯨꯕꯗꯤ ꯁꯥꯎꯅꯤꯡꯕꯅ ꯂꯣꯏꯔꯝꯃꯤ꯫ ꯑꯩꯕꯨ ꯑꯋꯥꯐꯝꯗ ꯇꯥꯅꯕ ꯁꯤꯜꯂꯤꯕ ꯈꯨꯗꯤꯡꯃꯛꯁꯤ ꯃꯆꯥꯏꯕꯨꯡꯅ ꯑꯣꯏꯔꯦ꯫ ꯄꯥꯃꯦꯜꯅ ꯑꯃꯨꯕ, ꯑꯩꯗꯤ ꯅꯪꯕꯨ ꯑꯋꯥꯐꯝꯗ ꯇꯥꯅꯕ ꯁꯤꯟꯈꯤꯕ ꯂꯩꯇꯦ꯫ ꯅꯪꯒꯤ ꯑꯋꯥꯕꯗꯨꯕꯨ ꯃꯇꯦꯡ ꯄꯥꯡꯕꯤꯒꯦ ꯇꯧꯕꯅꯤ꯫ ꯃꯆꯥꯏꯕꯨꯡ, ꯅꯅꯥꯏꯗ ꯇꯥꯠꯄꯥꯠ ꯑꯃꯨꯛ ꯇꯧꯕꯤꯔꯅꯨ꯫ ꯅꯅꯥꯏ ꯃꯆꯥꯏꯕꯨꯡꯒꯤ ꯇꯥꯠꯄꯥꯠꯇꯨ ꯂꯣꯏꯅ ꯈꯪꯖꯔꯤ꯫ ꯑꯃꯨꯕ, ꯑꯩꯅ ꯍꯥꯏꯔꯒꯗꯤ ꯅꯈꯣꯏ ꯀꯅꯥ ꯑꯃꯠꯇꯅ ꯑꯩꯕꯨ ꯊꯥꯖꯕꯤꯔꯣꯏ꯫ ꯑꯗꯨꯕꯨ ꯈꯨꯗꯤꯡꯃꯛ ꯑꯁꯤ ꯑꯣꯏꯅꯕ ꯁꯤꯜꯂꯤꯕꯗꯤ ꯈꯨꯔꯥ ꯇꯣꯃꯥꯜꯅꯤ꯫ ꯃꯆꯥꯏꯕꯨꯡ ꯃꯄꯥꯃꯦꯜꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯑꯃꯨꯕꯗꯤ ꯉꯛꯄꯅ ꯂꯣꯏꯈ꯭ꯔꯤ꯫ ꯇꯁꯦꯡꯅꯃꯛꯁꯨ ꯄꯨꯝꯅꯃꯛ ꯑꯁꯤ ꯇꯣꯃꯥꯜꯒꯤ ꯈꯨꯖꯤꯟ ꯊꯧꯔꯥꯡ ꯉꯥꯛꯇꯅꯤ꯫ ꯅꯤꯡꯊꯧ ꯃꯆꯥ ꯃꯆꯤꯟ ꯃꯅꯥꯎ ꯈꯠꯅꯅꯕ ꯁꯤꯟꯈꯤꯕꯁꯤ ꯃꯥꯒꯤ ꯈꯨꯖꯤꯟ ꯊꯧꯔꯥꯡꯅꯤ꯫ ꯃꯁꯤ ꯑꯣꯏꯅꯕ ꯁꯤꯟꯕꯒꯤ ꯑꯆꯧꯕ ꯑꯔꯣꯟꯕ ꯃꯔꯝ ꯑꯃꯁꯨ ꯂꯩꯔꯝꯃꯤ꯫ ꯃꯆꯥꯏꯕꯨꯡꯉꯣꯅ ꯍꯥꯏꯔꯤꯕ ꯋꯥꯗꯨ ꯆꯥꯅ ꯆꯨꯅꯕ ꯈꯔ ꯋꯥꯠꯇ꯭ꯔꯣ? ꯏꯅꯤꯡꯊꯧꯒ ꯃꯆꯥꯏꯕꯨꯡꯉꯣꯒ ꯈꯠꯅꯔꯒ ꯈꯨꯔꯥ ꯇꯣꯃꯥꯜꯅ ꯇꯣꯡꯖꯗꯧꯔꯤꯕ ꯑꯁꯤꯕꯨ ꯀꯔꯤꯅꯣ? ꯑꯃꯨꯕ, ꯃꯗꯨꯅꯤ ꯑꯩꯅ ꯈꯜꯂꯤꯕꯁꯨ꯫ ꯑꯗꯨꯕꯨ ꯑꯃꯕꯨ ꯑꯣꯏꯔꯦ ꯑꯃꯕꯨ ꯑꯣꯏꯔꯦ, ꯅꯍꯥꯛꯅ ꯌꯥꯝꯕꯨꯡꯕꯨ ꯈꯨꯔꯥ ꯇꯣꯃꯥꯜꯒꯤ ꯈꯨꯠꯇꯒꯤ ꯀꯟꯅꯅꯕ ꯍꯣꯠꯅꯕꯗ ꯃꯇꯦꯡ ꯄꯥꯡ꯫ ꯃꯆꯥꯏꯕꯨꯡꯉꯣꯗꯤ ꯑꯩꯈꯣꯏꯒꯤ ꯏꯅꯤꯡꯊꯧꯒ ꯌꯥꯅꯗꯒꯨꯝ ꯇꯧꯗꯥꯏꯅꯦ꯫ ꯑꯗꯨꯒ ꯃꯆꯥꯏꯕꯨꯡꯉꯣꯅ ꯍꯥꯏꯔꯤꯕꯁꯤꯕꯨ ꯑꯩꯕꯨ ꯋꯥꯈꯜꯁꯤ ꯏꯃꯝꯕꯨ ꯃꯝꯂꯦꯅꯦ꯫ ꯑꯃꯨꯕꯒꯤ ꯃꯇꯧꯗꯨꯗ ꯃꯆꯥꯏꯕꯨꯡ ꯃꯄꯥꯃꯦꯜꯗꯨ ꯃꯉꯣꯟꯗ ꯌꯦꯡꯂꯒ ꯅꯣꯛꯐꯦꯠ ꯇꯧꯔꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯃꯍꯥꯛꯀ ꯃꯌꯥꯝꯕꯨꯡ ꯅꯤꯡꯊꯧꯒꯤ ꯃꯔꯛꯇ ꯃꯂꯣꯝ ꯂꯩꯅꯅꯕ ꯇꯣꯃꯥꯜꯅ ꯄꯨꯛꯆꯥꯎ ꯑꯃꯗꯤ ꯊꯝꯕꯧꯕꯨ ꯁꯔꯧ ꯁꯤꯜꯍꯟꯕꯗꯨ ꯇꯝꯂꯝꯃꯤ꯫ ꯑꯃꯨꯕꯅ ꯃꯆꯥꯏꯕꯨꯡ, ꯅꯅꯥꯏꯅ ꯉꯁꯤ ꯑꯋꯥꯕ ꯇꯥꯔꯤꯕꯁꯤꯁꯨ ꯃꯥꯏ ꯊꯝꯕꯧ ꯍꯥꯏꯗꯨꯅ ꯁꯤꯟꯕ ꯈꯨꯖꯤꯟ ꯊꯧꯔꯥꯡꯅꯤ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛꯁꯨ ꯊꯣꯛꯈ꯭ꯔꯤꯕ ꯄꯨꯝꯕ ꯇꯝꯂꯝꯃꯤ꯫ ꯇꯟꯖꯥ ꯑꯗꯨꯗ ꯎꯃꯪ ꯑꯗꯨꯒꯤ ꯃꯣꯡꯁꯣꯡ ꯑꯃꯗꯒꯤ ꯀꯣꯅꯨꯡꯒꯤ ꯂꯩꯀꯣꯜꯗ ꯑꯃꯨꯕꯅ ꯊꯦꯡꯅꯈꯤꯕ ꯍꯅꯨꯕꯤ ꯑꯗꯨ ꯊꯣꯛꯂꯛꯂꯝꯃꯤ꯫ ꯑꯃꯨꯕꯅ, ꯑꯕꯣꯛ, ꯅꯍꯥꯛꯇꯤ ꯃꯐꯝ ꯑꯁꯤꯗ ꯀꯩꯗꯧꯔꯤꯕ? ꯄꯥꯃꯦꯜꯅ, ꯑꯃꯨꯕ, ꯅꯍꯥꯛ ꯏꯕꯦꯟꯁꯦ ꯍꯥꯟꯅ ꯈꯪꯕ꯭ꯔꯣ? ꯅꯣꯡꯃ ꯀꯣꯅꯨꯡꯒꯤ ꯂꯩꯀꯣꯜꯗ ꯊꯦꯡꯅꯈꯤꯕꯗꯨꯗ ꯈꯪꯕꯅꯤ꯫ ꯏꯕꯨꯡꯉꯣ, ꯑꯩꯍꯥꯛꯁꯤ ꯃꯆꯥꯏꯕꯨꯡ ꯃꯄꯥꯃꯦꯜꯒꯤ ꯃꯅꯥꯏ ꯑꯆꯥꯟꯕꯤ ꯂꯣꯏꯖꯤꯡꯈꯣꯝꯕꯤꯒꯤ ꯃꯕꯦꯅꯤ꯫ ꯑꯩꯍꯥꯛꯁꯨ ꯏꯁꯨꯒꯤ ꯃꯇꯨꯡ ꯏꯟꯗꯨꯅ ꯃꯐꯝ ꯑꯁꯤꯗ ꯂꯩꯕꯅꯤ꯫ ꯄꯥꯃꯦꯜꯅ, ꯑꯃꯨꯕ, ꯃꯇꯝ ꯈꯔꯗꯤ ꯅꯍꯥꯛꯁꯨ ꯑꯩꯈꯣꯏꯒ ꯂꯣꯏꯅꯅ ꯃꯐꯝ ꯑꯁꯤꯗ ꯃꯤꯔꯣꯠ ꯑꯣꯏꯗꯨꯅ ꯂꯩꯔꯁꯤ꯫ ꯑꯗꯨꯒ ꯃꯇꯥꯡ ꯆꯥꯕꯗ ꯈꯨꯔꯥ ꯇꯣꯃꯥꯜꯒꯤ ꯑꯔꯣꯟꯕ ꯑꯁꯤ ꯐꯣꯡꯅꯕ ꯇꯧꯔꯁꯤ꯫ ꯍꯣꯏ ꯃꯆꯥꯏꯕꯨꯡ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯑꯃꯨꯕꯁꯨ ꯃꯆꯥꯏꯕꯨꯡ ꯃꯄꯥꯃꯦꯜꯒꯤ ꯑꯔꯣꯟꯕ ꯂꯥꯟꯃꯤꯁꯤꯡꯒꯤ ꯃꯔꯛꯇ ꯌꯥꯎꯁꯤꯟꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯁꯣꯝꯗꯅ ꯄꯨꯛꯆꯥꯎꯒ ꯊꯝꯕꯧꯒꯗꯨ ꯑꯃꯨꯕ ꯂꯩꯇ꯭ꯔꯕꯗ ꯅꯤꯡꯊꯧ ꯄꯨꯊꯤꯕꯒꯤ ꯃꯅꯥꯛ ꯅꯛꯅꯕ ꯍꯣꯠꯅꯔꯝꯃꯤ꯫ ꯅꯤꯡꯊꯧ ꯄꯨꯊꯤꯕꯁꯨ ꯑꯗꯨꯃꯉꯥꯏ ꯄꯨꯛꯆꯥꯎꯒ ꯊꯝꯕꯧꯒꯗꯨ ꯃꯕꯨꯛꯆꯦꯜ ꯌꯥꯝꯅ ꯁꯦꯡꯕ ꯑꯣꯏꯅ ꯈꯜꯂꯝꯃꯤ꯫ ꯄꯨꯛꯆꯥꯎꯅ, ꯈꯨꯔꯥꯅ ꯍꯥꯏꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯩꯈꯣꯏ ꯑꯅꯤꯁꯨ ꯏꯅꯤꯡꯊꯧꯅ ꯊꯥꯖꯅꯕ ꯊꯕꯛ ꯉꯥꯛꯇꯅꯤ ꯑꯩꯈꯣꯏꯅ ꯇꯧꯔꯤꯁꯤ꯫ ꯇꯣꯃꯥꯜꯅ, ꯑꯗꯨꯅꯤ, ꯃꯇꯝ ꯈꯔꯗꯤ ꯅꯈꯣꯏ ꯑꯅꯤ ꯅꯤꯡꯊꯧꯅ ꯊꯥꯖꯗꯧꯕ ꯊꯕꯛ ꯉꯥꯛꯇꯅꯤ ꯅꯈꯣꯏꯅ ꯇꯧꯒꯗꯕꯁꯤ꯫ ꯍꯣꯏ ꯈꯨꯔꯥ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯑꯅꯤꯗꯨ ꯂꯣꯟꯅ ꯋꯥꯔꯤ ꯁꯥꯔꯒ ꯃꯈꯣꯏꯒꯤ ꯃꯊꯧꯗ ꯃꯥꯏ ꯑꯣꯟꯁꯤꯟꯅꯈꯤꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯇꯝ ꯈꯔ ꯍꯧꯈ꯭ꯔꯦ꯫ ꯄꯨꯛꯆꯥꯎꯒ ꯊꯝꯕꯧꯒꯗꯨ ꯅꯤꯡꯊꯧ ꯄꯨꯊꯤꯕꯅ ꯍꯥꯏꯕ ꯈꯨꯗꯤꯡ ꯍꯣꯏ ꯍꯣꯏ ꯍꯥꯏꯅ ꯏꯜꯂꯝꯃꯤ꯫ ꯃꯗꯨꯅ ꯅꯤꯡꯊꯧ ꯄꯨꯊꯤꯕꯅꯁꯨ ꯃꯈꯣꯏ ꯑꯅꯤꯕꯨ ꯌꯥꯝꯅ ꯊꯥꯖꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯔꯛꯇ ꯑꯃꯨꯛ ꯃꯕꯨꯛ ꯐꯠꯅꯔꯛꯇꯕꯗꯒꯤ ꯑꯃꯅ ꯑꯃꯗꯒꯤ ꯍꯦꯟꯅ ꯂꯨꯝꯅ ꯂꯧꯅꯕ ꯍꯥꯏꯗꯨꯅ ꯅꯤꯡꯊꯧꯒꯤ ꯃꯅꯥꯛ ꯅꯞꯅꯕ ꯀꯟꯅ ꯍꯣꯠꯅꯔꯝꯃꯤ꯫ ꯑꯗꯨꯅ ꯃꯈꯣꯏ ꯑꯅꯤꯗꯨ ꯊꯕꯛ ꯇꯧꯕ ꯈꯨꯗꯤꯡ ꯄꯥꯂꯤ ꯅꯥꯏꯅ ꯄꯨꯅꯔꯝꯃꯤ꯫ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯇ ꯊꯝꯕꯧꯒꯤ ꯆꯥꯛ ꯁꯤꯟꯕꯒꯤ ꯄꯥꯂꯤ ꯇꯥꯕꯗꯨ ꯄꯨꯛꯆꯥꯎꯅ ꯆꯥꯛ ꯁꯤꯟꯒꯦ ꯍꯥꯏꯅ ꯇꯧꯔꯝꯃꯤ꯫ ꯊꯝꯕꯧꯅ, ꯀꯩꯅꯣ ꯏꯇꯥꯎ, ꯉꯁꯤꯗꯤ ꯑꯩꯒꯤ ꯄꯥꯂꯤꯅꯤ, ꯅꯪꯅ ꯆꯥꯛ ꯁꯤꯜꯂꯤꯕꯗꯨꯕꯨ ꯀꯔꯤꯒꯤꯅꯣ? ꯅꯪꯗꯤ ꯍꯣꯔꯦꯟ ꯀꯣꯟ ꯂꯣꯏꯁꯤꯟꯗꯧꯕ ꯇꯥꯕ ꯅꯠꯇ꯭ꯔꯣ? ꯍꯦꯔ ꯏꯇꯥꯎ, ꯑꯁꯤꯒꯤꯕꯨ ꯑꯃꯅ ꯀꯣꯛ ꯍꯦꯛꯇ ꯇꯧꯔꯁꯨ ꯌꯥꯕ ꯊꯕꯛꯁꯤꯗ꯫ ꯏꯇꯥꯎ, ꯃꯗꯨ ꯌꯥꯕ ꯅꯠꯇꯦꯅꯦ꯫ ꯄꯥꯂꯤ ꯅꯥꯏꯅꯔꯤꯁꯦ ꯑꯩꯈꯣꯏꯅꯤ ꯈꯠꯅꯗꯅꯕꯅꯤ, ꯃꯤꯒꯤ ꯄꯥꯂꯤꯗ ꯑꯍꯩꯕ ꯁꯥꯅꯨ꯫ ꯍꯦꯔꯥ, ꯃꯇꯦꯡ ꯑꯗꯨ ꯄꯥꯡꯕꯤꯒꯦ ꯇꯧꯕꯅꯤ, ꯃꯤ ꯃꯁꯛ ꯈꯪꯗ ꯁꯥꯔꯗꯅ꯫ ꯃꯤ ꯃꯁꯛ ꯈꯪꯗꯕ ꯍꯥꯏꯗꯤ ꯀꯩꯅꯣ? ꯃꯤ ꯃꯁꯛ ꯈꯪꯗꯕ ꯍꯥꯏꯗꯤ ꯃꯤ ꯎꯁꯤꯠꯇꯕ ꯍꯥꯏꯕ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯑꯅꯤꯗꯨ ꯐꯥꯒꯤꯗꯒꯤ ꯀꯟꯅ ꯌꯦꯠꯅꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯑꯁꯣꯝꯗꯅ ꯅꯤꯡꯊꯧ ꯄꯨꯊꯤꯕꯗꯨ ꯃꯍꯥꯛꯀꯤ ꯆꯥꯛ ꯆꯥꯕꯒꯤ ꯃꯇꯝ ꯑꯗꯨ ꯂꯥꯟꯊꯣꯔꯛꯄꯗꯨꯗ ꯃꯕꯨꯛ ꯂꯥꯝꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯄꯨꯛꯁꯤꯅꯗꯤ ꯂꯥꯝꯕꯅ ꯂꯣꯏꯔꯦ, ꯑꯗꯨꯒ ꯍꯧꯖꯤꯛ ꯐꯥꯎꯕ ꯆꯥꯛꯇꯤ ꯄꯨꯔꯛꯇ꯭ꯔꯤꯅꯦ ꯇꯧꯔꯤꯁꯦ, ꯀꯔꯤ ꯇꯧꯕ ꯌꯥꯎꯔꯕꯅꯣ ꯈꯪꯗꯦꯅꯦ꯫ ꯑꯁꯤ ꯈꯟꯗꯨꯅ ꯅꯤꯡꯊꯧ ꯄꯨꯊꯤꯕꯗꯨ ꯃꯅꯥꯏꯁꯤꯡꯅ ꯃꯥꯒꯤ ꯆꯥꯛ ꯆꯥꯛꯂꯨꯛ ꯑꯗꯨ ꯄꯨꯔꯛꯄ ꯉꯥꯏꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯊꯕꯛ ꯁꯨꯕ ꯑꯃ ꯇꯍꯥ ꯆꯦꯜꯂꯛꯂꯝꯃꯤ꯫ ꯏꯅꯤꯡꯊꯧ, ꯄꯨꯛꯆꯥꯎꯒ ꯊꯝꯕꯧꯒꯗꯨ ꯑꯀꯟꯕ ꯃꯑꯣꯡꯗ ꯈꯠꯅꯍꯧꯔꯤ꯫ ꯍꯥꯏ, ꯃꯈꯣꯏ ꯑꯅꯤꯗꯤ ꯀꯔꯤꯒꯤ ꯈꯠꯅꯔꯤꯕꯅꯣ? ꯏꯅꯤꯡꯊꯧ, ꯀꯔꯤ ꯃꯔꯝꯒꯤꯅꯣ ꯍꯥꯏꯗꯤ ꯅꯅꯥꯏ ꯑꯩꯁꯨ ꯈꯪꯖꯗꯦ꯫ ꯏꯅꯤꯡꯊꯧ,
ꯃꯐꯝ ꯑꯗꯨꯗ ꯌꯥꯝꯅ ꯊꯨꯅ ꯈꯣꯡꯂꯤꯡꯂꯁꯤ ꯍꯣꯏ ꯍꯣꯏ ꯑꯁꯤ ꯍꯥꯏꯗꯨꯅ ꯅꯤꯡꯊꯧ ꯄꯨꯊꯤꯕꯗꯨ ꯊꯕꯛ ꯁꯨꯕ ꯑꯗꯨꯒ ꯂꯣꯏꯅꯅ ꯃꯈꯣꯏ ꯑꯅꯤꯅ ꯈꯠꯅꯩ ꯍꯥꯏꯔꯤꯕ ꯃꯥꯏꯀꯩ ꯑꯗꯣꯝꯗ ꯂꯥꯛꯂꯝꯃꯤ ꯅꯤꯡꯊꯧ ꯂꯥꯛꯄ ꯎꯕꯗ ꯈꯠꯅꯕ ꯈꯥꯝꯗꯣꯛꯂꯝꯕ ꯃꯌꯥꯝꯗꯨ ꯈꯨꯔꯨ ꯈꯨꯗ ꯀꯨꯜꯂꯒ ꯈꯨꯔꯨꯝꯗꯨꯅ ꯂꯩꯔꯝꯃꯤ ꯈꯠꯅꯔꯝꯂꯤꯕ ꯑꯅꯤꯗꯨꯁꯨ ꯅꯤꯡꯊꯧ ꯎꯕꯗ ꯈꯨꯔꯨ ꯈꯨꯗ ꯀꯨꯜꯂꯒ ꯈꯨꯔꯨꯝꯂꯝꯃꯤ ꯍꯥꯏ ꯑꯆꯥꯟꯕ ꯑꯅꯤ ꯀꯔꯤꯒꯤꯅꯣ ꯅꯈꯣꯏ ꯑꯅꯤꯅ ꯑꯁꯨꯛ ꯀꯟꯅ ꯈꯠꯅꯔꯤꯕꯕꯣ ꯊꯝꯕꯧꯅ ꯏꯅꯤꯡꯊꯧ ꯅꯅꯥꯏ ꯑꯩꯒꯤ ꯄꯥꯂꯤꯗ ꯏꯇꯥꯎ ꯄꯨꯛꯆꯥꯎꯅ ꯃꯨꯜꯂꯒ ꯊꯕꯛ ꯇꯧꯔꯝꯂꯤꯕ ꯑꯗꯨꯒꯤꯅꯤ ꯏꯍꯦ ꯑꯗꯨꯒꯤꯕꯨ ꯅꯈꯣꯏ ꯑꯅꯤꯅ ꯈꯠꯅꯔꯤꯕ ꯑꯗꯨꯕꯨ ꯃꯌꯥꯝ ꯃꯃꯥꯡꯗ ꯏꯀꯥꯏꯗ꯭ꯔꯣ ꯃꯇꯨꯡꯗꯗꯤ ꯅꯈꯣꯏ ꯑꯅꯤꯒꯤ ꯊꯕꯛ ꯈꯨꯗꯤꯡꯃꯛ ꯈꯨꯔꯥ ꯇꯣꯃꯥꯜꯅ ꯁꯦꯟꯅꯔꯒ ꯇꯧꯔꯣ ꯅꯤꯡꯊꯧꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯊꯝꯕꯧꯗꯤ ꯃꯕꯨꯛꯅꯤꯡ ꯈꯤꯇꯪ ꯅꯨꯡꯉꯥꯏꯔꯝꯗꯦ ꯑꯗꯨꯒ ꯁꯣꯝꯗꯅ ꯄꯨꯛꯆꯥꯎꯒ ꯇꯣꯃꯥꯜꯒꯗꯤ ꯂꯣꯟꯅ ꯃꯤꯆꯤ ꯈꯠꯅꯔꯝꯃꯤ ꯑꯁꯨꯝꯅ ꯃꯇꯝ ꯈꯔ ꯍꯧꯈ꯭ꯔꯤ ꯇꯣꯃꯥꯜꯅ ꯊꯝꯕꯧꯗꯒꯤ ꯄꯨꯛꯆꯥꯎꯕꯅ ꯍꯦꯟꯅ ꯑꯐꯕ ꯊꯕꯛ ꯈꯜꯂꯒ ꯁꯤꯟꯅꯔꯝꯃꯤ ꯑꯗꯨꯒ ꯊꯝꯕꯧꯕꯅ ꯑꯋꯥꯕ ꯅꯥꯇꯩ ꯆꯥꯗꯕ ꯊꯕꯛ ꯉꯥꯛꯇ ꯁꯤꯟꯅꯔꯝꯃꯤ ꯊꯝꯕꯧꯅ ꯈꯨꯔꯥ ꯇꯣꯃꯥꯜꯒ ꯏꯇꯥꯎ ꯄꯨꯛꯆꯥꯎꯒꯁꯦ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯔꯛꯇ ꯑꯔꯣꯟꯕ ꯈꯔ ꯂꯩꯔꯝꯗꯧ ꯃꯥꯜꯂꯤ ꯍꯟꯗꯛ ꯃꯈꯣꯏ ꯑꯅꯤꯅ ꯑꯩꯉꯣꯟꯗ ꯇꯧꯔꯤꯕꯁꯦ ꯑꯩ ꯊꯋꯥꯏꯁꯤ ꯅꯨꯡꯉꯥꯏꯇꯦ ꯀꯨꯞꯅ ꯊꯤꯗꯣꯛꯇꯕ ꯌꯥꯗꯦ ꯑꯁꯤ ꯈꯟꯅ ꯊꯝꯕꯧ ꯄꯨꯛꯆꯥꯎ ꯑꯃꯗꯤ ꯇꯣꯃꯥꯜꯕꯨ ꯀꯨꯞꯅ ꯁꯦꯟꯅꯔꯝꯃꯤ ꯃꯇꯝꯗꯨꯗ ꯃꯈꯣꯏ ꯑꯅꯤꯅ ꯅꯤꯡꯊꯧꯒꯤ ꯃꯊꯛꯇ ꯂꯥꯟ ꯍꯧꯅꯕ ꯁꯦꯝ ꯁꯥꯔꯤꯕꯗꯨ ꯈꯪꯂꯝꯃꯤ ꯑꯗꯨꯅ ꯄꯥꯎꯗꯨ ꯅꯤꯡꯊꯧ ꯄꯨꯊꯤꯕꯗ ꯇꯝꯂꯝꯃꯤ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯇꯝꯕ ꯄꯥꯎꯗꯨ ꯊꯥꯖꯗꯨꯅ ꯅꯤꯡꯊꯧ ꯄꯨꯊꯤꯕꯅ ꯃꯅꯥꯏ ꯃꯁꯤꯟ ꯊꯥꯗꯣꯛꯇꯨꯅ ꯊꯤꯒꯠꯂꯨꯕ ꯃꯇꯝꯗꯗꯤ ꯀꯔꯤꯁꯨ ꯊꯣꯏꯅ ꯈꯪꯕ ꯉꯝꯗꯕ ꯑꯗꯨꯗ ꯊꯝꯕꯧꯗꯨ ꯀꯣꯅꯨꯡꯗꯒꯤ ꯇꯥꯟꯊꯣꯛꯂꯝꯃꯤ ꯄꯨꯛꯆꯥꯎꯅ ꯈꯨꯔꯥ ꯍꯧꯖꯤꯛꯇꯤ ꯊꯝꯕꯧꯁꯨ ꯀꯣꯅꯨꯡꯗꯒꯤ ꯇꯥꯟꯊꯣꯛꯈ꯭ꯔꯦ ꯑꯗꯣ ꯈꯨꯔꯥꯅ ꯑꯩꯈꯣꯏꯒꯤ ꯏꯅꯤꯡꯊꯧ ꯑꯁꯤꯒꯤ ꯃꯊꯛꯇ ꯂꯥꯟ ꯍꯧꯅꯤꯡꯂꯤꯕ ꯑꯁꯤꯕꯨ ꯀꯔꯤ ꯃꯔꯝꯒꯤꯅꯣ ꯇꯣꯃꯥꯜꯅ ꯄꯨꯛꯆꯥꯎ ꯅꯍꯥꯛ ꯑꯩꯅ ꯇꯧ ꯍꯥꯏꯕ ꯊꯕꯛ ꯑꯗꯨꯗ ꯇꯧ ꯑꯇꯩ ꯑꯍꯦꯟꯕ ꯍꯪꯂꯛꯀꯅꯨ ꯄꯨꯛꯆꯥꯎ ꯇꯣꯃꯥꯜꯅ ꯁꯥꯎꯕ ꯃꯥꯅ ꯍꯥꯏꯔꯛꯄ ꯑꯗꯨꯗ ꯋꯥ ꯃꯈꯥ ꯇꯥꯔꯝꯗꯦ ꯑꯁꯨꯝꯅ ꯃꯇꯝ ꯈꯔ ꯍꯧꯈ꯭ꯔꯦ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯇ ꯂꯩꯕꯥꯛ ꯑꯗꯨꯒꯤ ꯅꯤꯡꯊꯧꯗꯨ ꯂꯝ ꯀꯣꯏꯊꯣꯛꯄ ꯅꯨꯃꯤꯠ ꯇꯥꯔꯝꯃꯤ ꯅꯨꯃꯤꯠ ꯑꯗꯨꯗ ꯄꯨꯛꯆꯥꯎ ꯑꯃꯗꯤ ꯇꯣꯃꯥꯜꯁꯨ ꯅꯤꯡꯊꯧ ꯄꯨꯊꯤꯕꯒꯤ ꯇꯨꯡꯗ ꯏꯟꯅꯔꯝꯃꯤ ꯍꯥꯏ ꯏꯅꯥꯏꯁꯥ ꯅꯈꯣꯏꯕꯨ ꯋꯥꯅꯔꯕ꯭ꯔꯣ ꯇꯣꯃꯥꯜꯅ ꯏꯅꯤꯡꯊꯧ ꯅꯅꯥꯏꯅ ꯄꯨꯗꯤ ꯑꯍꯜ ꯃꯇꯝꯒ ꯑꯣꯏꯁꯤꯜꯂꯛꯄ ꯑꯁꯤꯗ ꯈꯣꯡꯁꯤ ꯊꯥꯡꯕ ꯊꯣꯛꯇ꯭ꯔꯦꯅꯦ ꯏꯄꯨꯅ ꯋꯥꯔꯦ ꯍꯥꯏꯕꯅꯤꯅ ꯑꯁ꯭ꯋꯥꯏꯗ ꯉꯥꯏꯍꯥꯛ ꯄꯣꯊꯥꯈꯤꯁꯤ ꯍꯥꯏ ꯅꯈꯣꯏ ꯃꯌꯥꯝ ꯁ꯭ꯋꯥꯏꯗ ꯄꯣꯊꯥꯐꯝ ꯑꯃ ꯁꯦꯝꯃꯨ ꯅꯤꯡꯊꯧꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯂꯥꯟꯃꯤꯁꯤꯡꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯄꯣꯊꯥꯐꯝ ꯑꯃ ꯁꯦꯝꯂꯝꯃꯤ ꯑꯗꯨꯒ ꯉꯥꯏꯍꯥꯛ ꯃꯈꯣꯏ ꯃꯌꯥꯝꯗꯨ ꯃꯐꯝ ꯑꯗꯨꯗ ꯄꯣꯊꯥꯔꯝꯃꯤ ꯑꯗꯨꯕꯨ ꯈꯪꯍꯧꯗꯅ ꯃꯐꯝ ꯑꯗꯨꯗ ꯃꯃꯥꯏ ꯈꯨꯝꯕ ꯂꯥꯟꯃꯤ ꯀꯥꯡꯂꯨꯞ ꯑꯃꯅ ꯃꯈꯣꯏ ꯃꯌꯥꯝꯕꯨ ꯀꯣꯏꯁꯤꯜꯂꯛꯂꯝꯃꯤ ꯄꯨꯊꯤꯕꯅ ꯍꯥꯏ ꯂꯥꯟꯃꯤꯁꯥ ꯃꯈꯣꯏꯁꯤꯡꯁꯦ ꯑꯃꯠꯇ ꯂꯦꯝꯅ ꯊꯥꯒꯅꯨ ꯇꯣꯃꯥꯜꯅ ꯍꯥꯏ ꯂꯥꯟꯃꯤꯁꯥ ꯃꯈꯣꯏꯁꯦ ꯑꯩꯈꯣꯏꯒꯤ ꯃꯤꯅꯤ ꯅꯈꯣꯏ ꯑꯃꯗ ꯂꯝꯕꯥꯅꯕ ꯌꯥꯗꯦ ꯀꯩꯅꯣ ꯏꯄꯨꯅ ꯍꯥꯏꯔꯤꯕ ꯑꯁꯤꯕꯣ ꯏꯅꯤꯡꯊꯧ ꯄꯥꯈꯠꯄꯤꯔꯨꯅꯨ ꯅꯅꯥꯏ ꯑꯩꯅ ꯏꯅꯤꯡꯊꯧꯒꯤ ꯊꯧꯒꯜ ꯇꯧꯔꯛꯂꯤꯁꯦ ꯐꯅ ꯀꯨꯏꯔꯦ ꯑꯗꯨꯅ ꯏꯅꯤꯡꯊꯧꯅ ꯅꯅꯥꯏ ꯑꯩꯒꯤ ꯊꯧꯒꯜ ꯑꯃꯨꯛ ꯇꯧꯍꯟꯖꯅꯤꯡꯕ ꯑꯁꯤ ꯍꯥꯏꯗꯨꯅ ꯇꯣꯃꯥꯜꯗꯨ ꯑꯈꯥꯕ ꯃꯤꯅꯣꯛ ꯑꯃ ꯅꯣꯛꯂꯝꯃꯤ ꯅꯤꯡꯊꯧ ꯄꯨꯊꯤꯕꯗꯤ ꯇꯣꯃꯥꯜꯒꯤ ꯃꯇꯧꯗ ꯁꯥꯎꯅꯤꯡꯕꯅ ꯂꯣꯏꯔꯝꯃꯤ ꯑꯗꯨꯕꯨ ꯂꯥꯟꯃꯤꯁꯤꯡꯗꯨ ꯃꯥꯒꯤ ꯃꯤꯆꯪꯗ ꯂꯩꯈꯤꯕ ꯑꯗꯨꯅ ꯀꯔꯤꯁꯨ ꯇꯧꯕ ꯉꯝꯂꯝꯗꯦ ꯑꯗꯨꯕꯨ ꯇꯟꯖꯥꯗꯨꯗ ꯀꯔꯣꯝꯗꯒꯤꯅꯣ ꯈꯪꯍꯧꯗꯅ ꯑꯃꯨꯕꯅ ꯂꯨꯆꯤꯡꯗꯨꯅ ꯂꯥꯟꯃꯤ ꯀꯥꯡꯂꯨꯞ ꯑꯃ ꯂꯥꯛꯂꯝꯃꯤ ꯈꯨꯔꯥ ꯉꯁꯤꯗꯤ ꯈꯨꯔꯥꯒꯤ ꯑꯔꯣꯟꯕ ꯂꯤꯂꯥꯗꯣ ꯑꯐꯣꯡꯕ ꯑꯣꯏꯅ ꯇꯥꯔꯦ ꯑꯗꯨꯕꯨ ꯑꯩꯅ ꯉꯛꯄ ꯑꯃꯗꯤ ꯂꯩ ꯑꯩꯈꯣꯏꯒꯤ ꯏꯅꯤꯡꯊꯧꯅ ꯈꯨꯔꯥꯕꯨ ꯑꯗꯨꯛ ꯂꯨꯅ ꯇꯧꯔꯒ ꯀꯔꯤꯒꯤꯅꯣ ꯈꯨꯔꯥꯅ ꯏꯅꯤꯡꯊꯧꯕꯨ ꯃꯥꯡꯅꯕ ꯁꯦꯜꯂꯤꯕ ꯑꯁꯤꯕꯣ ꯇꯣꯃꯥꯜꯅ ꯀꯅꯥꯒꯤ ꯈꯨꯔꯥ ꯑꯁꯤ ꯍꯥꯏꯔꯒ ꯇꯣꯃꯥꯜ ꯃꯍꯥꯛꯀꯤ ꯑꯍꯥꯞꯄ ꯃꯀꯣꯏ ꯑꯗꯨ ꯂꯧꯊꯣꯔꯛꯂꯝꯃꯤ ꯃꯇꯝꯗꯨꯗ ꯅꯍꯥ ꯑꯃꯒꯤ ꯁꯛꯇꯝ ꯑꯣꯏꯔꯝꯕ ꯑꯗꯨꯗ ꯃꯌꯥꯝꯗꯨ ꯏꯪꯉ ꯉꯛꯅꯔꯝꯃꯤ ꯇꯣꯃꯥꯜꯅ ꯑꯃꯨꯕ ꯑꯩ ꯑꯁꯦ ꯃꯃꯥꯡꯒꯤ ꯅꯤꯡꯊꯧ ꯑꯗꯨꯒꯤ ꯅꯨꯄꯤ ꯑꯇꯣꯝꯕꯤꯒꯤ ꯑꯁꯦꯡꯕ ꯃꯆꯥꯅꯤ ꯑꯃꯨꯕꯅ ꯀꯔꯤ ꯍꯥꯏꯕ ꯑꯁꯦꯡꯕꯅꯤ ꯑꯩꯒꯤ ꯏꯃꯥꯒ ꯏꯃꯥꯍꯒ ꯂꯩꯃꯔꯦꯝꯕꯤ ꯐꯝꯕꯥꯜꯒꯤ ꯌꯦꯠꯅꯕ ꯑꯗꯨꯅ ꯏꯃꯥꯅ ꯑꯩꯕꯨ ꯑꯔꯥꯞꯄ ꯃꯐꯝ ꯑꯃꯗ ꯊꯩꯗꯣꯛꯂꯝꯕꯅꯤ ꯑꯗꯨꯒ ꯄꯥꯃꯦꯜꯄꯨꯅ ꯃꯆꯥ ꯁꯥꯗꯨꯅ ꯌꯣꯛꯈꯤꯕꯅꯤ ꯈꯨꯔꯥ ꯏꯍꯦ ꯃꯖꯥꯏꯕꯨꯡ ꯍꯥꯏꯒꯗ꯭ꯔꯥ ꯃꯖꯥꯏꯕꯨꯡꯅ ꯍꯥꯏꯔꯤꯕꯗꯨꯒꯤ ꯑꯁꯦꯡꯕ ꯈꯨꯗꯝ ꯆꯥꯡꯗꯝꯗꯦ ꯑꯃꯨꯕꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯇꯣꯃꯥꯜ ꯃꯍꯥꯛꯀꯤ ꯐꯨꯔꯤꯠ ꯈꯥꯎ ꯑꯗꯨꯗꯒꯤ ꯃꯃꯥ ꯏꯕꯦꯝꯃꯅ ꯃꯍꯥꯛꯄꯨ ꯊꯩꯗꯣꯛꯄ ꯃꯇꯝꯗ ꯌꯣꯝꯂꯛꯈꯤꯕ ꯅꯤꯡꯊꯥꯗꯨꯗ ꯊꯥꯔꯤꯕ ꯃꯌꯦꯛꯁꯤꯡꯗꯨ ꯎꯠꯂꯝꯃꯤ ꯑꯩꯅ ꯑꯁꯨꯛ ꯁꯥꯡꯕ ꯆꯍꯤꯁꯤꯡꯁꯦ ꯋꯥꯅ ꯂꯦꯜꯂꯛꯄ ꯑꯗꯨꯅ ꯏꯅꯤꯡꯊꯧꯒ ꯄꯥꯃꯦꯜꯒꯁꯨ ꯋꯥꯍꯟꯒꯦ ꯍꯥꯏꯅ ꯂꯦꯞꯈꯤꯕꯅꯤ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯑꯩꯒꯤ ꯂꯃꯟ ꯈꯨꯝꯕꯒꯤ ꯈꯣꯡꯆꯠ ꯑꯁꯤꯒꯤ ꯑꯔꯣꯏꯕ ꯃꯇꯝ ꯂꯥꯛꯂꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯇꯣꯃꯥꯜ ꯃꯈꯨꯠꯇ ꯄꯥꯏꯔꯤꯕ ꯊꯥꯡ ꯑꯗꯨꯅ ꯃꯉꯛꯇ ꯂꯦꯟꯈꯤꯔꯝꯃꯤ ꯃꯌꯥꯝꯁꯨ ꯐꯅ ꯀꯟꯅ ꯈꯥꯝꯅꯕ ꯍꯣꯠꯅꯔꯝꯃꯤ ꯑꯗꯨꯕꯨ ꯊꯕꯛꯇꯨ ꯌꯥꯝꯅ ꯊꯨꯅ ꯇꯧꯈꯤꯕ ꯑꯣꯏꯈꯤꯕꯅ ꯀꯅꯥꯅꯁꯨ ꯈꯥꯝꯕ ꯉꯝꯂꯝꯗꯦ ꯇꯣꯃꯥꯜ ꯂꯩꯈꯤꯗ꯭ꯔꯕ ꯇꯨꯡꯗ ꯄꯨꯛꯆꯥꯎꯁꯨ ꯂꯥꯜꯍꯧꯕꯒꯤ ꯃꯤꯡꯗ
ꯀꯩꯁꯨꯝꯁꯪꯗ ꯅꯝꯁꯤꯟꯈꯤꯔꯝꯃꯤ꯫ ꯃꯁꯤꯒꯤ ꯇꯨꯡꯗꯒꯤ ꯄꯥꯃꯦꯜꯁꯨ ꯃꯍꯥꯛꯀꯤ ꯑꯁꯦꯡꯕ ꯃꯁꯛ ꯈꯪꯖꯗꯨꯅ ꯀꯣꯅꯨꯡꯗꯒꯤ ꯂꯥꯞꯅ ꯆꯠꯈꯤꯔꯝꯃꯤ꯫ ꯑꯗꯨꯒ ꯅꯤꯡꯊꯧꯒꯤ ꯅꯥꯛꯇꯅ ꯑꯃꯨꯕꯗꯨ ꯂꯦꯡꯗꯅ ꯂꯩꯗꯨꯅ ꯅꯤꯡꯊꯧꯕꯨ ꯑꯁꯣꯏ ꯑꯉꯥꯝ ꯊꯣꯛꯀꯗꯕ ꯈꯨꯗꯤꯡꯗꯒꯤ ꯀꯨꯞꯅ ꯌꯦꯡꯁꯤꯟꯗꯨꯅ ꯅꯨꯡꯉꯥꯏꯅ ꯄꯥꯟꯈꯤꯔꯝꯃꯤ꯫